Wari Hourase oh chak saram dai gi koi chak sa pin mayam chak pok na dou mal de mayam like se share to biyo Sirai pun tang ke le le to so no no Wari Hourase mayam Wari Hourase live share to ro chana cha ge chak lam bagi ibai gi channel se post to biyo hai ga hai ibai ai gi nang kai channel no kai to ro nang gi channel gi link to yao thajal lo comment da to ai nang channel changa ga nang gi kai no do ai kai no community to thang de ba mayam live share to biyo live thari nang gym gi thabak se loi tre chak loi dre ko ya ai loi ra pra ba to bro kai mathel char ge chak chadri chak se thongi kan na chế cây nhang thong nó hay injang je ngasi cây nhang thong ge nga marom thong e ai ngasai nga marom le ko ne wa kilo ma lupa ni marfu khakpi di cái đồ ge ya hol lak ni ma su la ni ma sai cái chak thong ma ne ba chak thong ba do lôi injang đi thuồng muốn lôi để đô cái nó tàu rồi là nè thế mà sự gió lôi gió đấy nên là anh em mà bro hi 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 thì bay chia đó khả năng vô hồn dừng lộ nung đàng như nhà vậy tần lệ ngày gì vô rồi chắc cha vô hay chắc cha đi hi my best couple good evening hi good evening cầm mây hay cây dim lui cầm mây good evening welcome to my bro welcome to my life chắc cha bro hay chắc cha đi Mayam share to biyo live se mayam punna wari sanaje aduga nungai na enjoy to se hi cái mathel thong ge hai nga marum thong ne nga marum kan na thong ni Ichanupa di kai le khrage ichanupa boarding de lai gre bro gi ichanupa do kai chakrage boarding de lai gre mayam akhoi gi ngang gi video do yeng bro kamai tau ge du bo Samar kenam muinis halak pada kalimudin ole khut kai mesin muro ko
ꯑꯩꯈꯣꯏ ꯁꯥꯏ ꯅꯥꯍꯤ ꯇꯥꯔꯦ ꯅꯨꯡꯁꯥ ꯃꯪꯊꯣꯛꯎꯕꯒꯤ ꯅꯨꯡꯗꯥꯡ ꯑꯁ ꯐꯗꯤꯃ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤꯕꯨ ꯅꯨꯡꯗꯥꯡ ꯅꯥꯍꯤ ꯇꯥꯕꯗ ꯌꯦꯡꯉꯦ ꯕꯦꯔꯤ ꯐꯅꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯃ ꯊꯥꯒꯠꯈ꯭ꯔꯕꯅꯦ ꯐꯣꯇꯣ ꯑꯃ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯚꯤꯗꯤꯑꯣꯗꯣ ꯈꯟꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯔꯛꯄ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯑꯗꯨꯝ ꯁꯦꯝꯗꯣꯏ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯃꯦꯟꯗ ꯄꯤꯔꯛꯄ ꯀꯃꯦꯟꯗ ꯍꯥꯏꯔꯛꯄ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗꯨꯅꯦꯕ ꯁꯦꯝꯗꯣꯏꯁꯦ ꯄ꯭ꯔꯣꯃꯤꯁ ꯕꯥꯏ ꯒꯣꯠ ꯁꯤꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯃꯤꯁ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯀꯃꯦꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯄꯤꯔꯛꯄ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯡ ꯐꯨꯕꯩ ꯑꯣꯏꯒꯦꯔꯥ ꯃꯌꯥꯡ ꯍꯥꯠꯄꯩ ꯑꯣꯏꯒꯦꯔꯥ ꯐꯃꯨ ꯂꯦꯞꯄꯨ ꯇꯧ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯇꯥꯃꯣ ꯅꯪ ꯐꯃꯨ ꯂꯦꯞꯄꯨ ꯆꯥꯝꯃꯔꯛ ꯇꯧ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯃꯨ ꯂꯦꯞꯄꯨꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯏꯖꯠ ꯂꯩꯕ ꯋꯥꯐꯝ ꯈꯔ ꯉꯥꯡꯅꯁꯤꯅ ꯇꯥꯃꯣꯁꯤ ꯌꯥꯝ ꯀꯩꯅꯣ ꯊꯤꯖꯤꯜꯂꯛꯑꯦ ꯂꯨꯄꯥ ꯑꯅꯤ ꯆꯦꯜꯂꯣ ꯇꯥꯃꯣꯁꯦ ꯌꯥꯝ ꯊꯤꯖꯤꯜꯂꯦ ꯍꯥꯏ ꯊꯤꯖꯤꯜꯂꯕꯅꯦ ꯃꯥ ꯊꯤꯖꯤꯜꯂꯦ ꯆꯍꯤ 35 ꯁꯨꯔꯛꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯆꯍꯤꯅ ꯏꯁ ꯅꯃꯥꯟꯅꯕ ꯆꯍꯤ 35 ꯄꯥꯈꯪ ꯑꯣꯏꯗꯅ ꯌꯪ ꯌꯪ ꯑꯁ ꯂꯥꯎ ꯑꯩ ꯂꯩꯔꯦ ꯏꯃꯥꯟꯅꯕ ꯆꯍꯤ 35 ꯁꯨꯕ ꯁ꯭ꯋꯥꯏꯗ ꯀꯅꯥꯗ ꯌꯪ ꯂꯥꯎꯕ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯍꯥꯏꯒꯦ ꯍꯣꯏ ꯅꯕꯥꯅꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔ ꯃꯌꯥꯝ ꯑꯦꯟꯖꯤꯅꯥ ꯆꯦꯒ ꯍꯥꯏꯔꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯌꯥꯝ ꯆꯦꯒ ꯐꯨꯗꯠꯅꯕꯩ ꯑꯃ ꯁꯦꯝꯁꯦ ꯍꯥꯏꯗꯨꯗꯤ ꯌꯥꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯏ ꯃꯥ ꯊꯤ ꯐꯨꯈꯤꯅꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯌꯨ ꯀꯩ ꯄꯥꯏꯌꯦ ꯑꯩ ꯍꯧꯖꯤꯛ ꯄꯥꯏꯗꯨꯗꯤ ꯍꯣꯏ ꯅꯕꯥꯅꯤ ꯅꯨꯡꯉꯥꯏꯔꯤꯔꯣ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯅꯨꯡꯉꯥꯏꯌꯦ ꯇꯥꯃꯣꯒꯤ ꯏꯆꯥ ꯍꯥꯏ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗ ꯂꯩꯈꯤꯒꯦ ꯕꯣꯔꯗꯤꯡꯗ ꯕꯣꯔꯗꯤꯡꯗ ꯕꯣꯔꯤꯡꯗ ꯕꯣꯔꯗꯤꯡ ꯂꯩꯈ꯭ꯔꯦ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯦꯟꯖꯣꯏ ꯇꯧꯁꯦꯕꯀꯣ ꯍꯋꯥꯏ ꯑꯃꯇ ꯆꯥꯒꯦ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯈꯔ ꯉꯜꯂꯤ ꯉꯥꯏꯍꯥꯛꯇꯪ ꯄꯨꯡ 8:30 ꯈꯔꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯇꯥꯔꯀꯥꯟꯗ ꯃꯌꯥꯝꯅ ꯍꯟꯗꯛꯇꯤ ꯃꯅꯤꯄꯨꯔꯗ ꯈꯜꯂꯛꯄ ꯀꯔꯝ ꯀꯥꯟꯗ ꯚꯤꯗꯤꯑꯣꯗꯨꯅꯦ ꯅꯝꯗꯣꯏꯁꯦ ꯊꯣꯛꯂꯛꯇꯣꯏꯅꯣ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥ ꯊꯣꯛꯂꯛꯑꯅꯤ ꯑꯃꯒꯤ ꯁꯨꯇꯤ ꯊꯣꯛꯂꯛꯑꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯆꯥꯗ꯭ꯔꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣ ꯚꯥꯏꯔꯦꯜ ꯃꯌꯥꯝ ꯆꯠꯅꯕ ꯆꯦ ꯌꯥꯝꯕꯒ ꯃꯣꯏ ꯊꯣꯛꯄ ꯍꯧꯕ ꯇꯥꯟꯅꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯁꯦ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯊꯣꯛꯇꯣꯏꯅꯣ ꯃꯣꯏꯁꯤꯗꯤ ꯊꯣꯛꯅꯤꯡꯉꯣ ꯍꯥꯏꯔꯀꯥꯟꯗ ꯊꯣꯛꯄ ꯄꯣꯠꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯃꯀꯥꯟꯗ ꯊꯣꯛꯑꯣ ꯍꯥꯏꯕ ꯌꯥꯔꯣꯏꯌꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨ ꯅꯠꯇꯕ ꯈꯜꯂꯛꯑꯣ ꯍꯥꯏꯗꯤ ꯃꯥꯗꯤ ꯃꯁꯥꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯇꯧꯕ ꯄꯣꯠꯅꯤꯅꯀꯣ ꯀꯩ ꯏꯟꯖꯥꯡ ꯑꯩꯈꯣꯏꯅ ꯊꯣꯡꯒꯦ ꯉꯥ ꯃꯔꯨꯝ ꯁꯨꯝ ꯀꯥꯟꯗ ꯇꯧꯒꯦ ꯁꯨꯝ ꯀꯥꯟꯗ ꯊꯣꯛꯀꯦ ꯑꯗꯣ ꯍꯥꯏꯕꯁꯨ ꯆꯦ ꯂꯩꯇꯕꯅꯤꯅ ꯃꯤꯃꯤꯁꯤꯡꯖꯨ ꯆꯤꯛꯀꯟꯒ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯆꯦ ꯃꯤꯃꯤꯗꯨꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯅꯥꯕꯁꯦ ꯂꯣꯏꯅꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯍꯥꯏ ꯆꯦ ꯍꯥꯏ ꯆꯦ ꯅꯨꯄꯥꯗꯣ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯏꯆꯥ ꯅꯨꯄꯥꯗꯣ ꯑꯣ ꯏꯆꯥ ꯅꯨꯄꯥꯗꯣ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ 4ꯅꯦ ꯁꯤ ꯆꯤꯡꯈꯠꯂꯣ ꯑꯝꯇ ꯕꯣꯔꯗꯤꯡꯗ ꯊꯝꯃꯤꯅꯣ ꯍꯥꯏꯔꯣ ꯕꯣꯔꯗꯤꯡꯗ ꯀꯔꯤ ꯊꯝꯃꯤꯅꯣ ꯊꯕꯛ ꯇꯧꯔꯤꯃꯣ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯃꯣ ꯃꯥ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯁꯤꯗ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯥꯛꯏꯅꯦ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯆꯥꯔꯤꯗꯨꯕꯣ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯌꯦ ꯍꯋꯥꯏ ꯃꯥ ꯍꯋꯥꯏꯗ ꯌꯥꯝ ꯉꯥꯎꯖꯕꯅꯤ ꯑꯩ ꯆꯅꯥ ꯌꯥꯝ ꯆꯥꯒꯜꯂꯦꯕ ꯆꯅꯥ ꯆꯥꯔꯤꯅꯦ ꯏꯕꯥꯏꯗꯤ ꯀꯨꯂꯤ ꯑꯣꯏꯔꯤꯕꯅꯦ ꯌꯦꯁ ꯑꯥꯏ ꯑꯦꯝ ꯀꯨꯂꯤ ꯑꯩ ꯀꯨꯂꯤꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯛ ꯊꯣꯡꯉꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤ ꯏꯇꯩ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯏꯁꯩꯗꯣ ꯍꯣꯔꯦꯟ ꯅꯣꯏ ꯏꯅꯝꯃ ꯌꯥꯎꯔꯀꯥꯟꯗ ꯄꯨꯂꯞ ꯁꯛꯃꯤꯟꯅꯔꯒꯦ ꯏꯊꯟꯗ ꯁꯛꯄꯗꯤ ꯍꯩꯇꯦꯕ ꯑꯩꯁꯨ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯩꯗꯃꯛꯇ ꯑꯗꯨꯒ ꯁꯤꯌꯥꯔ ꯑꯃꯃꯝꯒ ꯇꯧꯁꯟꯕꯤꯔꯝꯃꯣ ꯏꯇꯩ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯏꯁꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯁꯛꯀꯅꯤ ꯃꯣꯏ ꯊꯣꯛꯄꯗ ꯌꯥꯔꯔꯣꯏ ꯍꯥꯏꯁꯤꯗꯤ
ꯅꯣꯏ ꯁꯥꯏꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯐꯖꯩꯀꯣ ꯍꯥꯏ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩꯒꯤ ꯑꯣꯀꯦ ꯑꯣꯏ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯉꯟꯇꯥꯅ ꯊꯥꯏꯗ ꯍꯥꯏ ꯍꯣꯏ ꯑꯩ ꯊꯕꯛ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯑꯗꯨꯏꯅꯦ ꯕ꯭ꯔꯣꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯂꯝꯗꯅꯣ ꯍꯥꯏ ꯌꯨ ꯄꯤꯗ ꯂꯩ ꯑꯁꯦꯡꯕꯅꯦ ꯍꯥꯏꯁꯤꯗꯤ ꯄ꯭ꯔꯦꯝꯁꯤꯡ ꯍꯥꯏꯁꯦ ꯃꯌꯥꯝ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯗꯨꯋꯦꯠ ꯁꯣꯡ ꯇꯧꯁꯦ ꯕ꯭ꯔꯣ ꯍꯥꯏ ꯌꯥꯏ ꯑꯗꯨ ꯇꯧꯁꯦ ꯄꯣꯛ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯍꯥꯏ ꯄꯣꯛ ꯃꯨꯛꯕꯥꯡ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯑꯩꯅꯀꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯧꯊꯣꯛꯈ꯭ꯔꯦꯕ ꯃꯌꯥꯝꯗ ꯊꯥꯒꯠꯊꯣꯛꯈ꯭ꯔꯦꯕꯀꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯩꯅ ꯊꯥꯒꯠꯈꯤꯕ ꯄꯣꯁꯇꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯃꯦꯟꯗ ꯄꯤꯔꯛꯄ ꯚꯤꯗꯤꯑꯣ ꯈꯜꯂꯛꯄ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯇꯧꯅꯦꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦꯕ ꯃꯌꯥꯝꯗ ꯑꯗꯨꯗꯣ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯗꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤꯗꯨꯗ ꯆꯪꯉꯒ ꯑꯄꯥꯝꯕ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣꯕ ꯈꯟꯕꯤꯔꯛꯑꯣꯕ ꯑꯗꯨ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯦꯕ ꯑꯗꯨꯗꯣ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯕ꯭ꯔꯣ ꯍꯥꯏ ꯑꯁ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯁꯨꯝ ꯇꯧꯔꯝꯕꯅꯤ ꯍꯤꯡꯅꯕ ꯂꯥꯟꯐꯝꯗ ꯅꯣꯏ ꯁꯥꯏꯅ ꯅꯉꯣꯟꯗꯒꯤ ꯍꯟꯕ꯭ꯔꯥ ꯆꯍꯤ ꯍꯥꯏ ꯍꯟꯗꯦꯗ ꯀꯥꯏꯗꯩꯅꯣ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯍꯜꯂꯦ ꯃꯥꯗꯤ ꯌꯥꯝ ꯑꯉꯥꯡꯅꯤ ꯍꯅꯨꯕꯤ ꯃꯥꯟꯕꯩ ꯋꯥꯅꯤ ꯃꯌꯥꯝꯅ ꯍꯅꯨꯕꯤ ꯃꯥꯜꯂꯦ ꯍꯥꯏꯕꯗꯨꯗ ꯆꯍꯤ 10 ꯆꯪꯉꯛꯏꯅꯦ ꯃꯊꯪꯗꯗꯤ ꯄ꯭ꯔꯦꯡ ꯑꯃꯨꯛ ꯇꯧꯁꯦ ꯌꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯈꯜꯂꯛꯄ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯅꯤ ꯑꯩꯅ ꯃꯌꯥꯝ ꯆꯦ ꯎꯠꯂꯛꯑꯣ ꯍꯥꯏ ꯆꯦ ꯎꯠꯂꯛꯀꯦ ꯑꯩꯈꯣꯏ ꯁꯥꯏ ꯀꯗꯥꯏꯅꯣ ꯍꯥꯏ ꯁꯥꯏ ꯊꯣꯛꯂꯛꯀꯅꯤ ꯅꯣꯏ ꯁꯥꯏꯒꯤ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯕꯗꯨ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯑꯗꯣ ꯏꯕꯥꯏ ꯅꯪꯁꯦ ꯆꯦꯅ ꯐꯥꯔꯒ ꯂꯩꯔꯤꯔꯥ ꯍꯥꯏꯁꯤꯗꯤ ꯃꯥꯅꯤ ꯐꯥꯔꯤꯅꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ꯭ꯔꯣ ꯊꯕꯛꯇꯣ ꯌꯥꯏꯌꯦ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯃꯥꯏ ꯄꯦꯝꯃ ꯍꯦꯔꯥ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯒ ꯁꯤꯐꯥꯏ ꯑꯣꯏ ꯌꯥꯔꯦ ꯍꯥꯏꯖꯅꯅꯨ 26 ꯀꯥꯏꯅ ꯍꯥꯏ ꯑꯁꯦꯡꯕꯅꯦ ꯃꯥ 26 ꯆꯪꯉꯛꯏꯅꯦ ꯑꯩ ꯑꯣꯏꯗꯕ ꯀꯩꯁꯨ ꯉꯥꯡꯉꯣꯏ ꯃꯌꯥꯝꯗ ꯆꯦ ꯍꯣꯏꯁꯦ ꯀꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯑꯩ ꯅꯨꯄꯤꯅ ꯊꯧꯕꯥꯜꯗꯒꯤ ꯑꯩꯅ ꯁꯨꯒꯨꯅꯨ ꯋꯥꯡꯄꯣꯛꯄꯤꯗꯒꯤ ꯕ꯭ꯔꯣꯒꯤ ꯌꯨꯝ ꯑꯁꯦꯡꯕꯁꯤ ꯀꯥꯏꯗꯅꯣ ꯍꯧꯖꯤꯛ ꯍꯥꯏꯔꯦ ꯅꯪꯅ ꯆꯥꯕ ꯎꯔꯒ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯁꯤꯗꯤ ꯆꯥꯛ ꯇꯣꯛꯅꯔꯕꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏ ꯃꯆꯥꯅꯨꯄꯥꯗꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯐꯕ꯭ꯔꯣ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯐꯩ ꯍꯥꯏ ꯃꯥ ꯀꯩꯅꯣ ꯀ꯭ꯂꯥꯁ 4 ꯀꯥꯔꯤꯕꯅꯤ ꯏꯇꯩꯃꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯕꯦꯅꯥꯎꯒ ꯃꯥꯟꯅꯩꯌꯦ ꯍꯥꯏꯌꯦ ꯑꯁ ꯏꯇꯩꯃ ꯇꯥꯔꯗꯤ ꯍꯔꯥꯎꯕꯅ ꯃꯊꯤ ꯆꯤꯠꯂꯅꯤ ꯍꯤꯟꯗꯤꯁꯦ ꯀꯃꯥꯏ ꯉꯥꯡꯅꯕ ꯍꯩꯔꯛꯀꯦ ꯍꯥꯏ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯑꯗꯤ ꯃꯅꯤꯄꯨꯔꯗꯩ ꯃꯄꯥꯟ ꯊꯣꯛꯂꯛꯑꯗꯤ ꯃꯊꯟꯇ ꯑꯗꯨꯝ ꯍꯩꯈꯤꯕꯅꯤ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯇꯧꯒꯦ ꯑꯗꯣ ꯑꯩꯒꯤ ꯄꯣꯁꯇꯣ ꯑꯗꯨꯗ ꯀꯃꯦꯟ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯣꯕ ꯃꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯅꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯊꯣꯛꯈ꯭ꯔꯦꯕ ꯄ꯭ꯔꯣꯃꯤꯁ ꯇꯧꯊꯣꯛꯈ꯭ꯔꯦꯕ ꯆꯥꯛ ꯆꯥꯕ ꯀꯨꯏꯔꯦ ꯑꯩꯗꯤ ꯑꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯁꯦꯡꯕꯩꯁꯨ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯦꯟꯖꯣꯏ ꯇꯧꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯅꯪꯒꯤꯁꯦ ꯇꯥꯃꯣ ꯌꯥꯝ ꯀꯩꯅꯣ ꯉꯁꯤꯁꯦ ꯇꯥꯃꯣ ꯌꯥꯝ ꯊꯤꯖꯤꯜꯂꯦ ꯍꯥꯏꯌꯦ ꯈꯪꯗꯦꯗ ꯑꯩꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯧꯖꯤꯛꯄꯨ ꯍꯥꯏ ꯑꯩ ꯀꯩꯅꯣ ꯇꯧꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤ ꯆꯥꯛ ꯀꯟꯅ ꯆꯥꯗ꯭ꯔꯤ ꯏꯅꯝꯃꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯏꯅꯝꯃ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯃꯨꯛꯕꯥꯡꯁꯨ ꯇꯧꯔꯛꯑꯣ ꯍꯣꯏ ꯇꯧꯒꯦ ꯃꯨꯛꯕꯥꯡꯁꯨ ꯅꯣꯏꯅꯤꯅ ꯁꯨꯝ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗꯧꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ
ꯂꯩꯃꯤꯟꯅꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯔꯤ ꯁꯦꯀ꯭ꯔꯦꯠ ꯇ꯭ꯔꯤꯛ ꯂꯩꯒꯦ ꯍꯥꯏ ꯀꯩꯝ ꯂꯩꯇꯦꯗ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯁꯨꯝ ꯂꯩ ꯑꯗꯨꯝ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯣꯏ ꯁꯥꯏꯗꯨ ꯆꯍꯤ 40ꯒꯤ ꯃꯤ ꯃꯥꯜꯂꯦ ꯅꯪꯅ ꯆꯍꯤ 32ꯒꯤ ꯃꯤ ꯃꯥꯜꯂꯦ ꯑꯣ ꯃꯥꯏ ꯒꯣꯠ ꯗꯗꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯀꯨꯏꯔꯒ ꯐꯖꯕꯗꯤ ꯉꯥ ꯈꯛꯇꯅꯤ ꯍꯥꯏꯅꯕꯅꯤ ꯆꯨꯝꯃꯦ ꯌꯥꯝ ꯆꯨꯝꯃꯦ 100 ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯗꯤ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯍꯥꯏ ꯑꯣ ꯀꯥꯡꯁꯣꯏ ꯌꯥꯝ ꯆꯪꯁꯤꯜꯂꯨꯁꯦ ꯍꯥꯎꯕꯅꯤ ꯏꯕꯨꯡꯉꯣꯗꯨ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯀꯅꯥ ꯀꯅꯥ ꯀꯔꯤ ꯇꯧꯔꯤꯒꯦ ꯑꯝꯇ ꯌꯦꯡꯒꯦ ꯌꯦꯡꯉꯣ ꯅꯪ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯁꯦꯟꯅꯔꯛꯑꯣ ꯍꯜꯂꯨ ꯃꯌꯥꯝ ꯑꯩ ꯍꯋꯥꯏ ꯑꯗꯨꯝ ꯆꯥꯒꯦ ꯑꯩ ꯈꯤꯇ ꯆꯥꯈ꯭ꯔꯦ ꯁꯦꯁꯤꯗ ꯆꯥꯔꯣ ꯆꯥꯔꯣ ꯃꯌꯥꯝꯁꯤ ꯐꯨꯔꯤꯠꯁꯦ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯂꯩꯔꯛꯄ ꯐꯨꯔꯤꯠꯇꯨꯅꯦ ꯀꯩꯅꯣꯅ ꯄꯩꯁꯥ ꯑꯆꯣꯏꯕꯅ ꯂꯩꯔꯛꯄ ꯐꯨꯔꯤꯠꯇꯣ ꯁꯤꯁꯦ ꯅꯠꯇ꯭ꯔꯥ ꯆꯦ ꯂꯥꯛꯑꯦ ꯁꯤ ꯐꯨꯔꯤꯠꯁꯦ ꯃꯌꯥꯝ ꯄꯩꯁꯥ ꯑꯆꯣꯏꯕꯅ ꯂꯩꯔꯛꯄꯗꯨꯅꯦ ꯉꯔꯥꯡ ꯂꯨꯄꯥ 100 ꯄꯤꯕ ꯑꯍꯣꯡꯕ ꯐꯨꯔꯤꯠ ꯚꯤꯗꯤꯑꯣꯒꯤꯗꯃꯛꯇ ꯂꯩꯔꯤꯅꯦ ꯑꯗꯨꯁꯨ ꯍꯥꯏ 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 ꯌꯨꯄꯤꯗ ꯍꯧꯖꯤꯛ ꯁꯥꯕꯒꯤ ꯆꯥꯡ 40 ꯌꯥꯝ ꯃꯌꯥ ꯁꯥꯔꯦ 40 ꯃꯌꯥ ꯁꯥꯔꯦ 40 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯌꯧꯔꯦ ꯀꯩꯅꯣ ꯃꯌꯥꯝꯒꯤꯁꯨ ꯈꯔ ꯈꯜꯂꯨꯗ ꯆꯥꯔꯤꯗꯣ ꯍꯥꯏꯁꯦ ꯍꯥꯏ ꯆꯦ ꯍꯥꯏ ꯍꯥꯏ ꯆꯥꯔꯅꯨ ꯌꯥꯔꯦ ꯂꯦꯞꯄꯣ ꯅꯪꯁꯨ ꯃꯤꯅ ꯁꯥꯎꯔꯦ ꯍꯋꯥꯏ 5 ꯈꯛ ꯆꯥꯅꯉꯥꯏ ꯃꯁꯤꯡ ꯊꯤꯕꯗ ꯌꯥꯅꯤ ꯑꯩꯕꯨꯗꯤ ꯁꯥꯏꯠꯇꯩ ꯆꯥꯔꯛꯀꯦ ꯑꯗꯨꯝ ꯆꯦ ꯇꯞꯅ ꯆꯥꯎ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯅꯣꯏ ꯀꯩꯅꯣ ꯅꯣꯏꯍꯟꯒꯅꯨ ꯑꯍꯟ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯗꯣ ꯃꯤꯅ ꯌꯥꯗꯦ ꯃꯁꯥ ꯍꯦꯛꯇ ꯅꯣꯏꯔꯦ ꯁꯨꯝ ꯍꯥꯏꯗꯤ ꯑꯊꯨꯝꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯆꯥꯕꯒꯤꯀꯣ ꯑꯗꯨꯝ ꯅꯣꯏꯑꯦꯕ ꯅꯟ ꯏꯁꯇꯣꯞꯇ ꯆꯥꯏꯀꯣ ꯍꯥꯏꯁꯤꯗꯤ ꯆꯦ ꯑꯩ ꯍꯧꯖꯤꯛꯇ ꯂꯥꯏꯛ ꯌꯧꯔꯛꯄꯅꯦ ꯍꯥꯏ 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 ꯂꯣꯏꯅꯃꯛ ꯍꯥꯏ ꯁꯤꯌꯔ ꯂꯣꯏꯅꯃꯛ ꯇꯧꯕꯤꯌꯣ ꯍꯥꯏ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯑꯩꯗꯤ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯁꯦ ꯄ꯭ꯔꯦꯡ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯩꯁꯨ ꯑꯗꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯈ꯭ꯋꯥꯏꯗꯩ ꯌꯥꯝꯅ ꯀꯃꯦꯟ ꯂꯥꯛꯄꯗꯣ ꯑꯗꯨ ꯍꯟꯗꯛꯇꯤ ꯑꯣꯏꯅꯤ ꯄ꯭ꯔꯦꯡꯁꯦ ꯅꯟ ꯏꯁꯇꯣꯞꯇ ꯍꯥꯏꯗꯤ ꯅꯣꯡꯃꯩ ꯅꯨꯃꯤꯠꯇ ꯄꯨꯂꯞ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯗꯣ ꯈꯜꯂꯦꯕ ꯍꯥꯏꯗꯣꯛꯀꯅꯣ ꯍꯥꯏꯕ ꯃꯤꯅ ꯅꯣꯏꯅꯤ ꯂꯨꯍꯣꯡꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯥꯝ ꯊꯤ ꯀꯨꯏꯔꯦꯗ ꯆꯦꯅ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯦꯡ ꯇꯧꯕꯗꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯇꯨꯡꯗꯁꯨ ꯑꯗꯨꯒꯨꯝꯕ ꯇꯧꯔꯛꯑꯣ ꯇꯧꯔꯛꯀꯦ ꯑꯍꯜ ꯃꯥꯟꯗꯦ ꯃꯥꯟꯗꯦ ꯀ꯭ꯌꯨꯠ ꯑꯣꯏ ꯍꯥ ꯍꯣꯏꯕ 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 ꯅꯨꯄꯤꯗꯤ ꯆꯥꯕ ꯌꯥꯝ ꯐꯕꯅꯤ ꯅꯨꯄꯥꯗꯩ ꯍꯦꯟꯕꯅꯤ ꯑꯗꯨꯅꯦ ꯑꯕꯨꯡꯉꯣꯗꯣ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯀꯩꯅꯣ ꯒ꯭ꯔꯦꯁꯇ ꯀꯛꯆꯤꯡꯒꯤ ꯆꯦ ꯀꯩꯅꯣ ꯆꯥꯏꯗꯨꯕꯨ ꯆꯅꯥ ꯈꯔ ꯄꯨꯔꯛꯑꯦ ꯑꯗꯨꯗꯣ ꯆꯥꯕ ꯆꯅꯥ ꯃꯥꯒꯤ ꯆꯥꯕꯩ ꯂꯩꯕꯗ ꯁꯥꯎꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯆꯥꯕꯗꯣ ꯃꯌꯥꯝꯒꯤ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯀꯩꯝ ꯈꯟꯗꯦ ꯀꯗꯥꯏꯗꯅꯣ ꯑꯕꯦꯅꯥꯎ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯌꯥꯎꯏ ꯍꯥꯏꯁꯤꯗꯤ ꯑꯕꯦꯅꯥꯎꯒ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯑꯩꯗ ꯁꯤꯖꯈ꯭ꯔꯒ ꯇꯧꯔ ꯑꯦ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯣꯃꯦ ꯍꯥꯏꯕꯩ ꯅꯠꯇꯦꯗ ꯍꯥꯏꯔꯛꯀꯅꯣꯕ ꯍꯥꯏ ꯆꯦ ꯅꯣꯏ ꯑꯅꯤ ꯀꯩꯅꯣ ꯂꯨꯍꯣꯡꯕ꯭ꯔꯣ ꯂꯨꯍꯣꯡꯗꯦꯗ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯂꯨꯍꯣꯡꯉ ꯄꯩꯁꯥ ꯇꯤꯡꯅꯕꯅꯤ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖ ꯑꯎꯟꯄꯣꯠ ꯂꯨꯄꯥ ꯂꯥꯛ 10 ꯃꯥꯝꯇꯣꯞ ꯈꯟꯕ ꯂꯨꯄꯥ ꯂꯥꯛ 3 ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯃꯃꯜ ꯂꯨꯄꯥ 50,000 ꯁꯅꯥ ꯂꯨꯄꯥ ꯂꯥꯛ 10 ꯂꯞ ꯃꯦꯔꯦꯖ ꯈꯨꯗꯣꯞ ꯂꯨꯄꯥ 200 ꯄꯟꯗꯤꯠ ꯂꯨꯄꯥ 200 ꯒꯥꯔꯤ ꯊꯥꯎ ꯂꯨꯄꯥ 200 ꯂꯨꯄꯥ 2,000ꯅ ꯃꯦꯔꯦꯖ ꯂꯣꯏꯈ꯭ꯔꯦ ꯂꯞ ꯃꯦꯔꯦꯖ ꯏꯁ ꯗ ꯕꯦꯁ ꯍꯥꯏꯁꯦ ꯅꯣꯏ ꯑꯅꯤꯁꯦ ꯈꯔ ꯉꯥꯎꯏꯀꯣ ꯋꯥꯈꯜꯗꯣ ꯅꯨꯡꯗꯥꯡꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯩ ꯁꯛ ꯂꯣꯏꯅ ꯊꯤꯖꯤꯜꯂꯦ ꯈꯔ ꯌꯥꯝꯅ ꯊꯥꯖꯤꯜꯂꯣ ꯍꯥꯏ ꯀꯩꯝ ꯈꯟꯗꯦꯗ ꯆꯦꯁꯦ ꯀꯥꯏ ꯖꯒꯥꯗꯩ ꯀꯥꯏ ꯋꯥꯏꯗꯩꯅꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯩ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯩꯅꯦ
ꯐꯖꯕꯤꯅꯤꯅꯦꯀꯣ ꯆꯦ ꯍꯥꯏꯔꯦ ꯑꯩ ꯐꯖꯕꯤꯅꯦ ꯑꯩꯅꯁꯨ ꯎꯅꯤꯡꯕꯒꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯃꯤꯁꯦ ꯈꯔ ꯌꯥꯝꯃꯟꯁꯦ ꯃꯌꯥꯝ ꯄꯨꯂꯞ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯁꯦ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯅꯕꯥꯅꯤꯗꯤ ꯑꯗꯨꯅ ꯄꯛꯆꯩ ꯑꯩꯗꯤ ꯂꯣꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯁꯤꯗꯗ ꯊꯦꯡꯀ꯭ꯌꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯖꯕꯅꯤꯗ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯗꯤ ꯃꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯄꯤꯔꯛꯏꯅꯦ ꯀꯃꯦꯟ ꯃꯌꯥꯝ ꯄꯥꯏꯈꯠꯈ꯭ꯔꯦ ꯄꯥꯔꯣ ꯑꯗꯨꯅ ꯁꯛꯀꯤꯗꯃꯛꯇ ꯀꯔꯤꯝ ꯈꯟꯗꯦ ꯅꯥꯗꯕ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯑꯩꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯕ ꯑꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯄꯥꯝꯕꯗ ꯁꯛ ꯏꯁ ꯅꯣꯠ ꯏꯝꯄꯣꯁꯤꯕꯜ ꯁꯛ ꯏꯁ ꯅꯣꯠ ꯏꯝꯄꯣꯔꯇꯦꯟ ꯆꯦꯁꯦ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯕꯨꯡꯉꯣꯗꯨ ꯀꯛꯆꯤꯡꯗꯔꯣ ꯕꯣꯔꯗꯤꯡ ꯂꯩꯗꯣ ꯃꯥꯅꯦ ꯏꯅꯝꯃꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ ꯅꯣꯛꯂꯛꯄꯗ ꯑꯉꯥꯡ ꯀꯥꯏꯗ ꯂꯩꯒꯦ ꯑꯉꯥꯡ ꯕꯣꯔꯗꯤꯡꯗ ꯑꯉꯥꯡ ꯍꯥꯏꯁꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯆꯪꯉꯛꯑꯅꯨ ꯀꯩꯅꯣ ꯁꯥꯎꯔꯤꯁꯤꯕꯨ ꯒꯨꯗ ꯅꯥꯏꯠ ꯃꯨꯛꯕꯥꯡꯗ ꯇꯟ ꯆꯥꯔꯛꯀꯅꯨ ꯆꯥꯛ ꯑꯣꯏꯅ ꯀꯤꯠ ꯀꯤꯠ ꯅꯝꯃꯛꯑꯣ ꯍꯥꯏꯁꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯃꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯗꯥꯒ ꯏꯅꯝꯃꯒ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯕꯨꯡꯉꯣ ꯀꯩꯅꯣ ꯑꯕꯨꯡꯉꯣꯗ ꯀꯛꯆꯤꯡꯗ ꯕꯣꯔꯗꯤꯡꯗ ꯂꯩꯔꯣ ꯕꯣꯔꯗꯤꯡ ꯂꯩꯌꯦ ꯃꯥ ꯀꯛꯆꯤꯡꯗ ꯑꯉꯥꯡ ꯑꯁꯤꯗꯤ ꯌꯨꯝꯗ ꯂꯩꯕꯗꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯁꯤꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯀꯤꯗꯦꯗꯅꯀꯣ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯗꯨꯅ ꯕꯣꯔꯗꯤꯡꯗ ꯈꯔ ꯊꯝꯃꯒ ꯅꯣꯏ ꯁꯥꯏꯗꯣ ꯎꯈꯔꯦ ꯁꯤ ꯂꯩ ꯑꯁ ꯀꯩꯅꯣ ꯑꯩ ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯆꯪꯉꯕ ꯀꯩꯅꯣ ꯇꯧꯋꯦ ꯀꯦꯃꯦꯔꯥ ꯃꯨꯟꯈ꯭ꯔꯦ ꯃꯥꯅ ꯅꯪ ꯆꯦ ꯑꯗꯨꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯑꯁ ꯀꯩꯅꯣ ꯊꯨꯞꯄꯦ ꯌꯥꯝ ꯊꯤꯅ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯍꯋꯥꯏꯁꯤꯒꯤ ꯃꯁꯂꯥꯁꯦ ꯆꯪꯉ ꯃꯥꯜꯂꯦ ꯃꯤꯠꯇ ꯃꯁꯂꯥ ꯌꯥꯎꯕ ꯀꯩꯅꯣ ꯔꯣꯁꯇꯦꯠ ꯑꯥ ꯍꯣꯏ ꯑꯗꯨꯅꯦ ꯐꯖꯕꯤꯅꯦꯀꯣ ꯆꯦ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯕ꯭ꯔꯣꯁꯦ ꯆꯦꯅꯦꯜ ꯂꯤꯡꯈꯠꯄꯁꯦ ꯀꯅꯥꯗ ꯏꯟꯁꯄꯌꯔ ꯇꯧꯕꯤꯒꯦ ꯑꯁ ꯀꯅꯥꯝꯇ ꯇꯧꯗꯦꯗ ꯕ꯭ꯔꯣꯁꯨ ꯈꯔ ꯎꯍꯜꯂꯣ ꯅꯞꯄ ꯂꯩꯔꯦ ꯅꯨꯡꯉꯥꯏꯇꯦ ꯆꯪꯁꯤꯜꯂꯛꯎ ꯀꯩꯒꯤꯅꯣ ꯍꯥꯏꯗꯀꯣ ꯑꯩꯗꯤ ꯅꯞꯄꯅꯦ ꯅꯨꯡꯉꯥꯏ ꯅꯠꯇꯦ ꯑꯇꯩꯒꯤ ꯅꯠꯇꯕ ꯀꯦꯃꯦꯔꯥꯗ ꯆꯟꯗꯕ ꯑꯗꯣ ꯃꯥꯏ ꯈꯔ ꯄꯥꯛꯄ ꯑꯗꯨꯅ ꯑꯩ ꯏꯊꯟꯇꯕꯨ ꯀꯦꯃꯦꯔꯥꯗ ꯆꯟꯖꯗꯕ ꯃꯥ ꯑꯃꯨꯛ ꯀꯃꯥꯏꯅ ꯌꯥꯎꯅꯤ ꯃꯥꯏꯁꯦ ꯌꯥꯝ ꯄꯥꯛꯑꯦ ꯑꯩꯈꯣꯏ ꯏꯕꯥꯅꯤꯒꯤ ꯑꯗꯨꯒꯤ ꯍꯥꯏꯁꯤꯗꯤ ꯊꯣꯏꯕꯤ ꯑꯥꯏ ꯍꯣꯞ ꯇꯤꯖꯤꯕꯨ ꯀꯩꯅꯣ ꯑꯟꯖꯨꯜ ꯁꯤꯡ ꯌꯥꯗꯕ ꯍꯥꯏꯌꯦ ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯐ꯭ꯔꯦꯟ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯏꯇꯥ ꯃꯤꯅ ꯑꯍꯟ ꯃꯥꯜꯂꯤ ꯁꯨꯝ ꯍꯥꯏꯔꯤꯗꯣ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯗꯣ ꯑꯝꯇ ꯁꯦꯝꯗꯣꯛꯑꯣ ꯂꯋꯥꯏꯗꯣ ꯁꯤꯠ ꯇꯞ ꯅꯞꯅ ꯑꯗꯨꯗꯣ ꯑꯩ ꯁꯤꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯁꯦꯀꯣ ꯑꯩꯒꯤ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁ 5, 6, 7, 8 ꯍꯥꯏꯕꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯉꯍꯥꯟꯋꯥꯏ ꯁ꯭ꯀꯨꯜꯒ ꯆꯠꯄꯁꯦ ꯁꯝꯁꯦ ꯇꯞ ꯅꯞꯅ ꯑꯗꯨꯝ ꯄꯨꯟꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯩ ꯆꯤꯔꯥꯏ ꯂꯣꯏ ꯇꯥꯡꯉꯦ ꯑꯗꯨꯝ ꯍꯥꯏꯌꯦꯀꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯩ ꯍꯩꯅꯗꯦꯕ ꯑꯩ ꯂꯥꯏꯕꯛꯇ ꯁꯝ ꯃꯅꯥꯝꯒ ꯇꯥꯔ ꯂꯩꯕꯁꯦ ꯑꯩ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃ ꯄꯨꯟꯁꯤꯒꯤ ꯍꯥꯏꯗꯤ ꯑꯋꯥꯕ ꯑꯣꯏꯔꯕ ꯃꯇꯝꯅꯦꯕ ꯑꯩꯒꯤ ꯌꯥꯝ ꯍꯩꯅꯗꯕ ꯑꯩꯅ ꯖꯦꯂꯤꯕꯤ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯀꯅꯥꯅꯣ ꯁꯤꯕꯨ ꯀꯩꯅꯣ ꯉꯔꯥꯡ ꯍꯥꯏ ꯖꯤꯂꯤꯕꯤ ꯑꯥꯏ ꯍꯣꯞ ꯂꯧꯐꯝꯗꯣ ꯑꯣꯏꯔꯝꯅꯤꯌꯦ अच्छा हाँ गुड है बहुत अच्छा है ꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯦꯁꯦ ꯌꯥꯝ ꯀꯩꯅꯣ ꯂꯥꯡꯖꯩꯌꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕꯗ ꯊꯦꯡꯀ꯭ꯌꯨ ꯏꯕꯨꯡꯉꯣꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯕꯅꯤꯅ ꯇꯣꯏꯅ ꯎꯕ ꯐꯪꯉꯝꯃꯔꯣꯏꯀꯣ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯎꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ ꯑꯗꯨꯝ ꯎꯕ ꯐꯪꯉꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯕ ꯁꯤꯁ ꯍꯟꯗꯛꯀꯤ ꯃꯧ ꯊꯥꯕꯜ ꯆꯣꯡꯕ꯭ꯔꯣ ꯆꯣꯡꯗꯦꯗ ꯑꯗꯣ ꯑꯩꯈꯣꯏ ꯈꯔ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯌꯥꯅꯣ 1, 2, 3, 4 ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯄꯤꯌꯔ ꯑꯩꯈꯣꯏ ꯄꯤꯌꯔ ꯍꯥꯏꯗꯤ ꯀꯄꯜ ꯄꯤꯌꯔ ꯇꯧꯔꯒꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯥꯎꯁꯪ ꯀꯩꯅꯣ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗ ꯆꯣꯡꯉꯦ ꯑꯩꯈꯣꯏ ꯁꯤꯗ ꯀ꯭ꯋꯥꯇꯔ ꯃꯅꯨꯡꯗꯅꯤꯗ ꯃꯤ ꯎꯕ ꯅꯠꯇꯦꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯤꯗ ꯆꯣꯡꯈꯤꯕ ꯋꯥꯅꯤ ꯑꯉꯥꯡ ꯀꯥꯏꯗ ꯂꯩꯒꯦ ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯑꯝꯇ ꯍꯥꯏꯔꯛꯀꯦꯁꯦ ꯀꯛꯆꯤꯡꯗ ꯑꯉꯥꯡꯁꯦ
Grace Schoolꯒꯤ boardingꯗ ꯂꯩ ꯀꯛꯆꯤꯡꯗ ꯑꯉꯥꯡꯁꯦ Grace Schoolꯒꯤ boardingꯗ ꯂꯩ ꯗ꯭ꯋꯦꯠ ꯁꯣꯡ ꯍꯧꯔꯁꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ RJ ꯀꯄꯜꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ ꯃꯇꯥꯡ ꯌꯥꯅꯈ꯭ꯔꯦ ꯆꯍꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯅꯕꯥꯅꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤ ꯄꯤꯆꯦꯠ ꯄꯥꯏꯌꯣ ꯑꯩ ꯆꯍꯤ 35 ꯃꯥ 23 ꯏꯇꯩꯃ ꯆꯩꯔꯥꯎꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯆꯩꯔꯥꯎꯕꯁꯦ ꯆꯩꯔꯥꯎꯕꯁꯦ ꯑꯥꯗ ꯌꯥꯎꯕ ꯅꯪꯗꯣꯏꯔꯥꯅ ꯈꯜꯂꯤ ꯁꯨꯇꯤ ꯊꯣꯛꯁꯤꯔꯥꯅ ꯑꯗꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯊꯣꯏꯕꯤ ꯅꯣꯛꯏꯁꯤꯗꯤ ꯏꯇꯩꯃ ꯆꯩꯔꯥꯎꯕ ꯃꯆꯤꯟ ꯃꯊꯛꯀꯤ ꯆꯦ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩ ꯃꯤꯡ ꯖꯦꯅꯤꯕꯥ ꯆꯦ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯍꯥꯏꯌꯦ ꯁꯤꯇꯜꯖꯤꯠ ꯍꯥꯏ ꯃꯥꯅꯀꯣ ꯑꯩ ꯐꯣꯟꯁꯦ ꯃꯩ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯀꯩ ꯆꯦ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯇꯠꯇꯣꯔꯦ ꯀꯥꯏꯅ 8% ꯈꯛ ꯉꯥꯏꯔꯦ ꯑꯝꯇ ꯆꯥꯔꯖ ꯇꯧꯁꯦ ꯀꯩꯅꯣ ꯁꯤꯗ ꯑꯃ ꯗꯥꯎꯟꯂꯣꯗ ꯇꯧꯔꯤꯁꯤꯅ ꯈꯪꯗꯦ ꯉꯥꯏꯈꯣ ꯃꯍꯥꯚꯥꯔꯠꯇꯨ ꯗꯥꯎꯟꯂꯣꯗ ꯇꯧꯔꯤ ꯉꯁꯥꯏ ꯑꯩꯅ ꯊꯥꯔꯝꯕꯗꯨꯗ ꯇꯧꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯑꯗꯣ ꯅꯨꯄꯥ ꯅ ꯂꯝꯗꯤ ꯍꯦꯟꯍꯟꯒꯅꯨꯀꯣ ꯅꯨꯄꯥ ꯅꯍꯥ ꯂꯝ ꯍꯦꯟ ꯌꯥꯄꯣꯠꯇꯦꯗ ꯍꯧꯖꯤꯛ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯡꯃ ꯀꯣꯏꯔꯛꯎꯀꯣ ꯍꯥꯏ ꯍꯣꯏ ꯀꯣꯏꯔꯛꯀꯦ ꯆꯦ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩ ꯖꯦꯅꯤꯕ ꯅꯣꯏꯒ ꯑꯝꯇ ꯊꯦꯡꯅꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯊꯦꯡꯅꯁꯦ ꯇꯥꯃꯣꯁꯤꯗ ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯤ ꯅꯣꯏ ꯅꯨꯄꯤ ꯁꯝꯗꯣ ꯈꯔ ꯐꯖꯅ ꯂꯩꯍꯜꯂꯨ ꯑꯗꯨꯅ ꯑꯍꯟ ꯃꯥꯟꯕꯅꯦꯀꯣ ꯍꯥꯏꯌꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯈꯔ ꯂꯩꯔꯒꯀꯣ ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒꯅꯦꯀꯣ ꯑꯩ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯑꯃ ꯆꯦꯟꯖ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯄꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨ ꯄꯛꯇ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯩ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯦ ꯑꯗꯨ ꯇꯧꯔꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯥꯏꯒ ꯃꯤꯡ ꯃꯥꯟꯅꯩ ꯍꯥꯏ ꯁꯦꯁ ꯑꯩꯈꯣꯏ ꯕꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯊꯣꯜꯂꯝꯕ ꯃꯤꯡꯅꯦ ꯑꯩ ꯃꯤꯡꯁꯦ ꯅꯩꯔꯦꯀꯣ ꯍꯥꯏ ꯌꯨꯝꯅꯥꯝ ꯃꯣꯍꯦꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯥꯒꯩꯅꯤꯅꯦ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯆꯥꯗ꯭ꯔꯤ ꯀꯩꯅꯣ ꯊꯣꯡꯉꯦ ꯀꯔꯤ ꯉꯥ ꯃꯔꯨꯝ ꯊꯣꯡꯉꯦ ꯉꯥ ꯉꯁꯥꯏ ꯉꯥ ꯑꯇꯥꯎꯕ ꯆꯥꯅꯤꯡꯉꯦꯅ ꯉꯥ ꯀꯦꯖꯤ ꯑꯃ ꯂꯩꯕ ꯆꯠꯄꯗ ꯉꯥ ꯃꯔꯨꯝ ꯇꯥꯡ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯆꯦ ꯏꯁꯩ ꯍꯧꯔꯁꯤꯔꯣ ꯍꯥꯏꯔꯒ ꯇꯥꯗ꯭ꯔꯦ ꯆꯦ ꯅꯪ ꯍꯧꯔꯁꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯆꯥꯛ ꯆꯥ ꯇꯣꯛꯑꯒ ꯂꯇꯥ ꯗꯤꯗꯤꯒꯤ ꯏꯁꯩ ꯐꯖꯕ ꯑꯝꯇ ꯁꯛꯂꯛꯑꯣꯀꯣ ꯏꯇꯥ ꯍꯥꯏ ꯁꯛꯂꯛꯀꯦ ꯅꯣꯏ ꯍꯦꯔꯣꯁꯦ ꯋꯥ ꯀꯌꯥ ꯉꯥꯡꯗ ꯃꯥꯜꯂꯦ ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ ꯉꯥꯡꯕꯒ ꯍꯧꯔꯗꯤ ꯍꯦꯛꯇ ꯉꯥꯡꯕꯩ ꯁꯤꯡꯂꯤ ꯇꯠꯄ ꯃꯤꯅꯤ ꯉꯥꯡꯗ꯭ꯔꯒꯅ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕ ꯇꯣꯛꯑ ꯇꯧꯔꯨꯔꯣ ꯅꯪ ꯆꯪꯗ꯭ꯔꯗꯤ ꯅꯪꯅ ꯍꯩꯇꯕꯩꯅꯤ ꯌꯥꯔꯕ ꯏꯆꯦ ꯇꯥꯃꯣꯒꯤ ꯃꯤꯡꯗꯤ ꯃꯥ ꯀꯩꯅꯣ ꯀꯧꯋꯦ ꯔꯣꯖꯦꯟ ꯁ꯭ꯋꯤꯖꯔꯂꯦꯟꯒꯤ ꯂꯝ ꯑꯃꯒꯤ ꯃꯃꯤꯡ ꯅꯠꯇ꯭ꯔꯣ ꯏꯇꯩꯃꯒꯤ ꯃꯤꯡꯁꯦ ꯑꯗꯨ ꯀꯩꯅꯣ ꯁ꯭ꯋꯤꯖꯔꯂꯦꯟꯒꯤꯔ ꯀꯩꯒꯤꯅꯣꯗꯤ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯖꯦꯅꯦꯚꯥ ꯍꯥꯏꯕꯗꯨꯅꯀꯣ ꯖꯦ ꯑꯣꯏꯗꯕꯅꯦꯕꯀꯣ ꯑꯩꯒꯤꯗꯤ ꯃꯤꯡꯗꯣ ꯖꯦꯠꯅ ꯍꯧꯋꯦꯕ ꯖꯦꯠꯅꯤꯚꯥ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯄ꯭ꯔꯅꯥꯎꯟꯁꯦꯁꯟ ꯁꯨꯝ ꯀꯧꯅꯕ ꯀꯥꯟꯗ ꯖꯦꯅꯤꯕꯥ ꯑꯗꯨꯝ ꯍꯥꯏꯈꯤꯕ ꯋꯥꯅꯦꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯝꯒꯤ ꯃꯃꯤꯡꯗꯨꯅ GENEVA ꯑꯣꯏꯒꯨꯝ ꯇꯧꯕꯅꯦꯕ ꯑꯩꯒꯤ ꯃꯤꯡꯗꯤ ꯀꯩꯅꯣ ꯖꯦꯠꯅ ꯑꯣꯏꯅ ꯑꯣꯏꯌꯦꯕ ꯑꯗꯨ ꯂꯝ ꯃꯃꯤꯡꯗꯨꯒꯗꯤ ꯃꯥꯟꯅꯗꯦꯕ ꯑꯩꯒꯗꯤ ꯆꯦꯅ ꯅꯣꯛꯄꯁꯤꯅꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯁꯦ ꯅꯣꯏ ꯍꯦꯔꯣꯗꯣ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏ ꯃꯥꯁꯤꯗ ꯀꯩꯅꯣ ꯆꯥꯔꯖ ꯀꯟꯅ ꯇꯧꯔꯤ ꯆꯥꯔꯖ ꯆꯪꯗ꯭ꯔꯦꯅ ꯌꯥꯝ ꯂꯥꯡꯉꯦ ꯍꯥꯏ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯆꯤꯆꯦ ꯋꯦꯜꯀꯝ ꯑꯗꯒꯤ ꯆꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯔꯛꯇꯦ ꯑꯩ ꯆꯥꯛ ꯑꯃꯨꯛꯇ ꯆꯥꯊꯣꯛꯈꯤꯒꯦ ꯆꯦ ꯕꯥꯏ ꯆꯦ ꯑꯩꯁꯨ ꯆꯥꯛ ꯏꯁꯤꯡ ꯎꯅꯔꯨꯈꯤꯒꯦ ꯍꯣꯏ ꯑꯗꯨꯒ ꯂꯥꯛꯑꯣꯀꯣ ꯌꯥꯝ ꯐꯖꯩ ꯃꯤꯡꯗꯣ ꯆꯦꯁꯦ ꯏꯁꯩ ꯇꯝꯕ꯭ꯔꯣ ꯇꯝꯗꯦꯗ ꯆꯦ ꯀꯩ ꯂꯝꯗꯅꯣ ꯂꯩꯔꯤꯁꯦ UPꯗ ꯂꯩꯌꯦ ꯑꯩꯈꯣꯏ ꯌꯥꯗ꯭ꯔꯕꯣ ꯑꯩ ꯇꯧꯒꯦ ꯂꯥꯛꯑꯣ ꯅꯪ ꯁꯤ ꯇꯧꯔꯣ ꯂꯥꯛꯑꯣ ꯃꯩ ꯆꯤꯡꯅꯤꯀꯣ ꯑꯣꯌꯥꯔ ꯑꯗꯨꯗꯣ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗ ꯅꯥꯟꯊꯣꯔꯛꯀꯅꯤꯀꯣ ꯁꯨꯏꯗꯨ ꯃꯨꯊꯠꯂꯣ ꯍꯥꯟꯅ ꯑꯗꯨ ꯁꯨꯏꯗꯨ ꯃꯨꯊꯠꯂꯣ ꯍꯥꯏꯕ ꯑꯗꯨꯏꯁꯨ ꯀꯩꯅꯣꯗꯣ ꯑꯣꯌꯥꯔꯗꯣ ꯄꯥꯏꯔꯤꯗꯣ ꯔꯤꯛꯁ ꯂꯩꯕ ꯊꯕꯛ ꯇꯧꯒꯅꯣ ꯃꯨꯊꯠꯂꯣ ꯆꯤꯡꯉꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ
ꯈꯞꯄ ꯇꯧꯋꯦ ꯆꯦ ꯀꯩ ꯂꯝꯗ ꯂꯩꯔꯤꯅꯣ ꯍꯥꯏ ꯄꯥꯏꯈ꯭ꯔꯦꯀꯣ ꯄꯥꯈ꯭ꯔꯦ ꯌꯥꯝ ꯆꯝꯃꯦ ꯑꯥꯔꯖꯦ ꯀꯄꯜ ꯅꯣꯏ ꯑꯅꯤꯁꯦ ꯆꯝꯕꯅꯦ ꯆꯝꯕꯅ ꯐꯩꯗ ꯃꯤꯁꯦ ꯆꯝꯅ ꯂꯩꯒꯗꯕꯅꯤ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯍꯜꯂꯣ ꯆꯦ ꯀꯩ ꯂꯝꯃꯕ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯂꯥꯏꯚ ꯌꯦꯡꯗ ꯉꯥꯏꯔꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯌꯨꯄꯤꯗ ꯂꯩ ꯏꯁꯩ ꯍꯧꯔꯁꯦ ꯆꯦ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯆꯦꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯇꯨꯝꯈ꯭ꯔꯕꯣ ꯃꯥꯗꯤ ꯀꯩꯅꯣꯗ ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯦꯕ ꯑꯇꯩꯒꯤ ꯅꯠꯇꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯄꯦꯟꯁꯤꯜ ꯊꯣꯛꯇꯣꯔꯦꯕꯀꯣ ꯖꯨꯟꯗ ꯑꯗꯨꯅ ꯁꯤꯗ ꯃꯤꯡ ꯀꯩꯅꯣ ꯁ꯭ꯀꯨꯜꯗꯣ ꯃꯤꯡ ꯆꯟꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯊꯥ 2-3ꯈꯛ ꯉꯥꯏꯔꯕꯅꯦ ꯁꯤꯗ ꯃꯤꯡ ꯆꯟꯁꯤꯟꯕꯗꯣ ꯀꯩꯅꯣ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯗꯣ ꯑꯃꯗ ꯑꯃꯨꯛ ꯍꯣꯡ ꯇꯧꯕꯗꯣ ꯐꯔꯛ ꯇꯥꯔꯅꯤ ꯑꯗꯨꯅ ꯑꯥꯗ ꯊꯝꯃꯝꯕꯅꯦꯕ ꯑꯩꯈꯣꯏꯅ ꯁꯨꯇꯤ ꯊꯣꯛꯄꯗ ꯑꯗꯨꯝ ꯑꯥꯗ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯕꯅꯤꯅ ꯆꯝꯕꯒꯤꯗꯅꯦ ꯑꯩꯅ ꯂꯥꯏꯐꯁꯦ ꯃꯤꯁ ꯇꯧꯅꯤꯡꯗ꯭ꯔꯤꯁꯦ ꯊꯦꯡꯛ ꯌꯨ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯆꯤꯟꯂꯨ ꯏꯁꯩ ꯍꯧꯔꯁꯦ ꯆꯦ ꯑꯩꯒꯤ ꯄꯥꯔꯛꯇꯦ ꯄꯥꯏꯌꯦ ꯆꯥꯛ ꯆꯥꯔꯁꯤꯔ ꯄꯨꯡ 7 ꯇꯥꯔꯦ ꯑꯩ ꯇꯧꯒꯦ ꯑꯩꯒꯤ ꯐꯣꯟꯗꯣ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯈꯪꯉꯦ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯅꯣ ꯑꯩꯈꯣꯏ ꯁꯥꯏ ꯀꯩꯅꯣꯁꯤꯗ ꯊꯕꯛ ꯇꯧꯕꯀꯣ ꯑꯗꯨꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯗꯗꯥꯒꯤ ꯃꯆꯤꯟ ꯏꯇꯥ ꯍꯣꯏꯒꯤ ꯑꯁ ꯑꯩꯁꯦ ꯌꯥꯝ ꯂꯥꯟꯅ ꯄꯥꯏꯁꯦ ꯀꯩꯅꯣ ꯏꯇꯥ ꯍꯣꯏꯒꯤ ꯗꯗꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯑꯩꯈꯣꯏ ꯏꯇꯩꯒ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯃꯣꯏꯕꯥꯅꯤ ꯈꯛꯇꯅꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯉꯥ ꯃꯔꯨꯝ ꯊꯣꯡꯉꯦ ꯍꯜꯂꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏ ꯗꯗꯥ ꯍꯧꯖꯤꯛ ꯁꯤꯗ ꯌꯨꯄꯤꯗ ꯂꯩꯌꯦꯕ ꯃꯣꯏꯗꯤ ꯁꯨꯇꯤ ꯊꯣꯛꯈꯤ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯃꯥꯟꯅꯔꯔꯣꯏ ꯃꯣꯏꯅ ꯗꯦꯠ 26ꯇ ꯊꯣꯛꯂꯛꯑꯅꯦꯕ ꯍꯥꯏꯗꯤ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯗꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯅꯦꯕ ꯁꯤꯗ ꯍꯜꯂꯛꯑꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯨꯇꯤ ꯆꯠꯇꯣꯏꯕ ꯃꯣꯏꯅ ꯑꯃꯨꯛ ꯍꯜꯂꯛꯇꯣꯏꯕ ꯏꯁꯩ ꯍꯧꯔꯁꯦ ꯃꯤ ꯂꯣꯏ ꯆꯠꯅꯈꯤꯗꯧꯔꯦ ꯍꯥꯏ ꯆꯥꯛ ꯆꯥ ꯇꯣꯛꯀꯥꯟꯗ ꯇꯧꯁꯦ ꯏꯁꯩꯗꯤ ꯍꯥꯏ ꯆꯦ ꯅꯨꯡꯁꯤꯕꯤ ꯏꯁꯩ ꯁꯛ ꯂꯩꯈ꯭ꯔꯗꯤ ꯆꯥꯛ ꯆꯥꯔꯔꯣꯏꯕ ꯑꯩ ꯈꯪꯉꯦꯕ ꯏꯆꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯄꯦꯟꯁꯤꯜ ꯐꯪꯗꯣꯔꯦ ꯍꯥꯏꯁꯤꯕꯣ 17 yearsꯅꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯥꯗ꯭ꯔꯤ ꯅꯣꯏ ꯍꯦꯔꯣ ꯌꯥꯎꯍꯜꯂꯛꯑꯣ ꯃꯥ ꯃꯩ ꯀꯟꯅ ꯁꯦꯝꯃꯤ ꯁꯤꯗ ꯆꯥꯔꯖꯔꯁꯦ ꯑꯩ ꯐꯣꯟꯒꯤ ꯆꯥꯔꯖꯔꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯊꯣꯛꯑꯣ ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯆꯥꯊꯣꯛꯑꯣ ꯑꯗꯨꯗꯤ ꯍꯥꯏꯗꯣꯏ ꯃꯥꯜꯂꯦꯀꯣ ꯃꯥꯏꯁꯦ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯧꯖꯤꯛ ꯍꯤꯟꯗꯤ ꯏꯁꯩ ꯍꯥꯏ अजीब दास्ता है ये कहाँ शुरू कहाँ खत्म ये मंजिलें है कौन सी न वो समझ सके न हम अजीब दास्ता है ये कहाँ शुरू कहाँ खत्म ये मंजिलें है कौन सी न वो समझ सके न हम आई चार्ज तꯧꯈꯤꯒꯦꯀꯣ ꯆꯥꯔꯖ ꯇꯧꯕ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯆꯥꯔꯁꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯁꯛꯂꯛꯑꯣ ꯆꯦ ꯍꯦ ꯅꯥꯏꯁ ꯚꯣꯏꯁ ꯍꯥꯏ ꯑꯗꯨꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯥꯜꯂꯤꯀꯣ ꯍꯣꯏ ꯑꯉꯥꯡ ꯑꯣꯏꯅ ꯆꯪꯉꯦ ꯆꯥꯛ ꯊꯤꯔꯛꯑꯣ ꯆꯥꯛ ꯊꯤꯔꯦ ꯌꯨꯝꯗ ꯊꯣꯛꯂꯛꯑꯒ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯗꯁꯨ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯅꯝꯍꯟꯅꯤꯡꯉꯦ ꯍꯣꯏ ꯇꯧꯗꯣꯏꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯆꯦ ꯃꯐꯝ ꯀꯥꯏꯗ ꯂꯩꯕꯒꯦ ꯌꯨꯄꯤꯗ ꯂꯩ ꯇꯥꯃꯣ ꯈꯣꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕꯅꯣ ꯍꯥꯏ ꯀꯔꯤꯝ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯍꯥꯏ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯂꯣꯏꯅ ꯐꯕꯗꯤ ꯅꯠꯇꯦ ꯈꯔꯗꯤ ꯑꯗꯨꯝ ꯐꯔꯦ ꯇꯥꯃꯣꯗꯣ ꯅꯍꯥꯟ ꯂꯥꯏꯚ ꯊꯥꯕꯗ ꯑꯩꯒꯤ ꯀꯃꯦꯟ ꯑꯝꯇ ꯄꯥꯕꯤꯗꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯄꯥꯔꯝꯅꯤꯗ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯃꯤꯁ ꯇꯧꯈꯤꯕꯩꯔꯥ ꯀꯩ ꯃꯊꯦꯜꯅꯣ ꯆꯦ ꯉꯥ ꯃꯔꯨꯝ ꯊꯣꯡꯉꯦ ꯆꯦ ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯣ ꯍꯥꯏ ꯆꯦꯂꯦꯟꯖ ꯇꯧꯔꯛꯀꯦ ꯅꯥꯏꯁ ꯚꯣꯏꯁ ꯍꯥꯏ ꯊꯦꯡꯛ ꯌꯨ
ꯆꯥꯔꯕꯣ ꯕ꯭ꯔꯣ ꯍꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯀꯩꯅꯣ ꯇꯧꯔꯤ ꯊꯤꯕ ꯆꯠꯈ꯭ꯔꯤ ꯉꯥ ꯃꯔꯨꯝ ꯊꯣꯡꯉꯦ ꯂꯥ 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 ꯂꯥ. ꯑꯩꯒꯤ ꯆꯅꯥ ꯍꯥꯞꯄ ꯀꯧꯇꯥꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯅꯕ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯀꯩ ꯃꯊꯦꯜꯅꯣ ꯉꯥ ꯃꯔꯨꯝ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯉꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯊꯦꯡꯅꯔꯤꯕꯁꯦ ꯍꯥꯏ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯆꯪꯉꯛꯄꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ 240 ꯇꯤꯡꯁꯪ ꯄꯥꯝꯃꯩ ꯍꯥꯏ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏ ꯑꯥꯏ ꯑꯦꯝ ꯐꯥꯏꯟ ꯑꯥꯔꯃꯤꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯕꯁꯦ ꯀꯝꯗꯧꯒꯦ ꯍꯥꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯋꯥꯗ꯭ꯔꯦ ꯕ꯭ꯔꯣꯒꯤ ꯈꯣꯡꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯀꯩꯅꯣꯅꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯁꯨꯝ ꯒꯥꯔꯤꯅ ꯊꯦꯡꯉꯛꯄ ꯑꯗꯨꯗꯒꯤ ꯁꯣꯛꯈꯤꯕꯅꯦ ꯍꯦꯜꯂꯣ ꯕꯤ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏ ꯑꯥꯏ ꯑꯦꯝ ꯐꯥꯏꯟ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯁꯦ ꯑꯩꯒꯤꯔ ꯑꯩꯒꯤ ꯅꯨꯄꯤꯒꯤꯔ ꯅꯠꯇ꯭ꯔꯒ ꯊꯕꯛꯀꯤꯔ ꯊꯦꯡꯛꯁ ꯍꯥꯏ ꯋꯦꯜꯀꯝ ꯇꯥꯃꯣ ꯑꯣꯏꯅ ꯏꯁꯩ ꯁꯛꯑꯣ ꯍꯥꯏ ꯑꯩꯁꯦ ꯆꯥꯛ ꯇꯣꯛꯑꯒ ꯁꯛꯑꯒꯦ ꯏꯅꯝꯃꯗꯤ ꯆꯥꯛ ꯀꯟꯅ ꯊꯤꯔꯤꯌꯦ ꯑꯩꯈꯣꯏ ꯄꯄꯥꯁꯨ ꯑꯥꯔꯃꯤꯅꯦ ꯌꯨꯝꯗ ꯂꯩꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯍꯣꯏ ꯑꯥꯔꯃꯤ ꯑꯣꯏꯕ ꯀꯥꯡꯕꯨꯁꯦ ꯌꯨꯝꯗ ꯂꯩꯕ ꯐꯪꯗꯕꯅꯦ ꯊꯕꯛ 17 ꯏꯌꯔꯁꯅꯦ ꯕ꯭ꯔో ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯣ ꯄ꯭ꯂꯤꯖ ꯍꯣꯏ ꯇꯧꯁꯦ ꯐ꯭ꯔꯦꯟ ꯒꯨꯗ ꯅꯥꯏꯠ ꯃꯩ ꯂꯣꯏꯔꯦ ꯐꯣꯟꯁꯦ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯀꯃꯤꯡ ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯁꯦꯅ ꯀꯧꯔꯛꯑꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯥꯔꯛꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯂꯩꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯑꯦꯟ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯃꯌꯥꯝꯁꯨ ꯃꯍꯨꯠꯁꯤꯡꯒ ꯍꯥꯏꯅꯕꯅꯦ ꯁꯥꯎꯕꯤꯅꯨ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯃꯅꯤꯄꯨꯔꯤ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯀꯦꯃꯦꯔꯥ ꯃꯨꯟꯈ꯭ꯔꯦ ꯃꯌꯥꯝ ꯀꯦꯃꯦꯔꯥ ꯃꯨꯟꯈ꯭ꯔꯦ ꯀꯦꯃꯦꯔꯥ ꯌꯥꯝ ꯃꯨꯟꯒꯟꯕ ꯃꯤꯒꯤ ꯇꯥꯏꯞꯇꯅꯦꯕ ꯅꯪ ꯍꯥꯏꯁꯤꯅ ꯑꯩꯁꯦ ꯑꯩꯁ ꯂꯥꯡꯕꯒ ꯐꯪꯗꯦ ꯅꯥꯕ ꯑꯗꯨꯅ ꯑꯗꯨꯝ ꯊꯥꯔꯛꯑꯣ ꯍꯥꯏ ꯃꯥꯅꯦꯀꯣ ꯂꯥꯏꯐꯇ ꯆꯥꯕ ꯌꯦꯡꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯏꯟꯖꯥꯡꯁꯦ ꯍꯧꯗꯣꯏ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯉꯥ ꯃꯔꯨꯝ ꯊꯣꯡꯕꯅꯦ ꯁꯂꯥꯠꯁꯤ ꯂꯩꯔꯦ ꯆꯥꯛꯁꯤ ꯂꯩꯔꯦ ꯉꯥꯃꯔꯨꯝ ꯑꯩꯅ ꯍꯥꯟꯅ ꯈꯔ ꯇꯥꯎꯊꯣꯛꯑꯒ ꯊꯣꯡꯕꯅꯦ ꯍꯥꯎꯅꯤ ꯍꯥꯏꯌꯦ ꯆꯥꯛ ꯆꯥꯔꯗꯒꯤ ꯂꯥꯏꯠ ꯂꯣꯏꯁꯟꯗꯣꯏꯔꯣ ꯍꯥꯏ ꯂꯣꯏꯁꯜꯂꯔꯣꯏ ꯑꯗꯨꯝ ꯊꯥꯔꯒꯦ ꯇꯥꯛꯑꯣ ꯀꯟꯇꯤꯅ꯭ꯌꯨ ꯑꯩ ꯇꯧꯔꯛꯀꯦ ꯅꯪꯉꯣꯟꯗ ꯎꯍꯜꯂꯣ ꯑꯩ ꯆꯥꯛ ꯆꯥꯕ ꯎꯍꯟꯕ ꯏꯀꯥꯏꯖꯩ ꯑꯦ ꯃꯨꯛꯕꯥꯡꯗꯅ ꯏꯀꯥꯏꯗꯕ ꯃꯨꯛꯕꯥꯡ ꯑꯣꯏꯔꯁꯨ ꯁꯤꯗꯤ ꯃꯨꯛꯕꯥꯡ ꯅꯠꯇꯦ ꯆꯥꯎ ꯏꯀꯥꯏꯒꯅꯨ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏꯁꯨ ꯍꯥꯏꯔꯛꯑꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯩꯁꯨ ꯆꯥꯅꯤꯡꯉꯦ ꯉꯥ ꯃꯔꯨꯝꯗꯣ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯑꯗ ꯑꯩꯅ ꯀꯛꯑꯒ ꯇꯥꯎꯕ ꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤ ꯑꯀꯛꯄꯒꯤ ꯃꯇꯨꯝꯅ ꯄꯣꯛꯑꯦ ꯀꯛꯇꯕꯩ ꯃꯇꯨꯡꯗꯨ ꯎꯍꯜꯂꯝꯃꯗꯤ ꯀꯛꯇꯕ ꯃꯇꯨꯡꯗꯨ ꯂꯩꯔꯤꯅꯦ ꯑꯇꯥꯎꯕ ꯑꯃꯈꯛꯇꯪ ꯑꯃ ꯐꯥꯅ ꯊꯣꯡꯗꯤꯌꯦ ꯑꯩꯅ ꯑꯣ ꯁꯤꯒꯤꯔꯣ ꯎꯝ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯦ ꯎꯝ ꯉꯥ ꯃꯔꯨꯝꯅꯤ ꯌꯦꯡꯉꯣ ꯉꯥ ꯃꯔꯨꯝꯅꯦ ꯐ꯭ꯔꯤꯖꯇ ꯆꯟꯈ꯭ꯔꯦ ꯆꯟꯗ꯭ꯔꯕꯅꯦ ꯐ꯭ꯔꯤꯖꯇꯣ ꯀꯃꯦꯟꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯞ ꯄꯥꯖꯔꯛꯑꯒꯦꯀꯣ ꯍꯧꯖꯤꯛꯇꯤ ꯄꯥꯔꯒꯨꯝꯒꯦ ꯈꯔꯗꯤ ꯄꯥꯎ ꯑꯎꯕꯗꯣ ꯀꯦꯃꯦꯔꯥꯗꯣ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯣ ꯍꯥꯏ ꯂꯥꯛꯄ ꯃꯅꯤꯡ ꯊꯝꯃꯣ ꯁ꯭ꯋꯥꯏꯗ
Ngon na to onjala kanu tok sinaraga. Ay udo ni tangkay. Ura ni na. DGD. Hi, hele. Hi. Honey. Oh bro. How are? Ôi. Mẹ một khi lại tới làm vì bây giờ mà thank you Ay thank you. nung wan pick up to him. Cái nông vật lẹ. Champran sa sila. Champran cái lô thuốc rồi đi. Makara. Sao makara? Tam là biết ăn. Mẹ em phone Ukraine. Phone Ukraine. Đi cha kìa. Nga bông thùng em nhảm hao ấy tôi. Mong bà tôi. Marunong hindi hawak ko. Kandan nila ko. Thong ba daga mahida ka ko sa marung ngak yaw bo do am hinade bay. Doon na inakana ta ko yan. Yam ko. Anh muốn để cái lưỡi thật con rất lớn này. Anh làm bị cay cái mà mình này. Alu apa ora? Apa? Anh sẽ xuống trồng với tép tỏi. Ra là bữa nào? Ahan mình sao đi? Xuống trồng với tép tỏi. Masai lera putra. Nggak coba mun na. Minta udah beda. Mundi kayak pocek pun nak mulaga. Hao na cha tharo. Welcome ma'am, live talak bibig naman po, thank you. Mimi sinju challenge tàu ô khai Mimi đó anh ta lấy chứ này rồi cái lối mập ta subi anh ấy thì bông lâu hay gì nhỉ cái không được ra này mà bộ mà sẽ cụ thuộc tận là mi mềm mà người nga rút trao mi đuôi làm mấy nè hay khang Aduh di sini juga mah kita challenge tolok ya. Oke, welcome.
चाबू थिबोंग लाव हाइजलेमे कई हाइनो खंग्रे याम हाउदों माले हावे मैम चाक चनरबो चाक चारगा तुम जरबा ऐसे अब चाक लामे ꯑꯩꯗꯤ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯩꯅꯣ ꯆꯥꯕꯩ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯑꯩꯅ ꯆꯥꯅꯤꯡꯗꯅ ꯉꯥꯎꯗꯅ ꯇꯧꯋꯦ ꯇꯩ ꯆꯥꯗꯕ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦ ꯆꯦꯟꯊꯠꯈ꯭ꯔꯦꯉꯔꯥꯡ ꯕ꯭ꯔꯣꯏꯅ ꯂꯩꯒ꯭ꯔꯦ ꯀꯝꯄ꯭ꯂꯦꯛꯁꯇꯩ ꯂꯩꯕ ꯒꯖꯔꯗꯨꯗꯤ ꯈꯥꯏꯀꯣ ꯁꯤꯅ ꯈꯔ ꯍꯥꯎ ꯃꯥꯜꯂꯦ ꯈꯨꯏꯁꯨ ꯈꯨꯏꯌꯦꯕ ꯃꯣꯏꯅ ꯌꯣꯜꯂꯝꯕ ꯀꯝꯄ꯭ꯂꯦꯛꯁꯇ ꯌꯣꯜꯂꯝꯕ ꯀꯜꯂꯛꯄꯩ ꯇꯧꯔꯤꯅꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯀꯩꯝ ꯈꯟꯗꯦꯗ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝ ꯌꯦꯡꯉꯤꯕ ꯑꯩꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯅꯀꯣ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟ ꯄꯤꯔꯛꯏꯁꯦ ꯈꯔ ꯏꯒꯅꯣꯔ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯃꯥꯅ ꯕꯦꯗ ꯀꯃꯦꯟ ꯄꯤꯔꯛꯄꯩ ꯑꯩꯅ ꯁꯣꯔꯤ ꯍꯥꯏꯖꯔꯤ ꯍꯥꯏꯗꯤ ꯑꯩꯅ ꯂꯥꯏꯐ ꯊꯥꯕꯩ ꯃꯥꯅ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟ ꯄꯤꯖꯔꯛꯏꯅꯦꯕ ꯑꯣꯏ ꯑꯩꯁꯨ ꯋꯥꯏ ꯁꯪꯒꯣꯝꯁꯨ ꯑꯝꯇ ꯂꯣꯟꯗꯦ ꯁꯪꯒꯣꯝ ꯊꯛ ꯉꯝꯃꯔꯣꯏ ꯑꯗꯨꯝ ꯍꯥꯞꯆꯜꯂ ꯊꯝꯃꯝꯃꯒꯦ ꯑꯩꯗꯤ ꯆꯦ ꯍꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯆꯥꯕꯁꯦ ꯒꯅꯦꯁꯁꯦ ꯆꯥꯛ ꯆꯥꯕ ꯌꯦꯡꯕ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯇꯛ ꯌꯦꯡꯈꯠꯄꯗ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯇꯥꯕ ꯃꯐꯝꯁꯦ ꯏꯀꯥꯏꯒꯅꯣ ꯌꯥꯝ ꯆꯥꯁꯜꯂꯣ ꯏꯀꯥꯏꯗꯦꯗ ꯀꯅꯥꯝꯇꯗ ꯑꯩꯗꯤ ꯆꯥꯕꯗꯒ ꯏꯀꯥꯏ ꯌꯥꯄꯣꯠꯇꯦ ꯑꯩꯅ ꯆꯥꯕꯗ ꯏꯀꯥꯏꯈꯤꯕ ꯍꯥꯏꯗꯤ ꯆꯥꯅꯤꯡꯅ ꯆꯥꯈꯤꯗꯕ ꯅꯨꯃꯤꯠ ꯍꯥꯏꯔꯒꯗꯤ ꯆꯦꯟꯕꯩ ꯅꯣꯡꯉꯥꯟꯕꯩ ꯊꯤꯟꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯏ ꯉꯥ ꯊꯣꯡꯕꯗ ꯍꯥꯎꯇꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏ ꯆꯦꯆꯦꯅ ꯊꯣꯡꯗꯥꯏꯅꯦ ꯑꯗꯨꯗꯣ ꯑꯩꯗꯤ ꯑꯗꯒꯤ ꯏꯔꯣꯟꯕꯁꯦ ꯈꯨꯠꯅꯒ ꯄꯥꯏꯔ ꯕꯤꯛ ꯅꯣꯏꯕꯗ ꯌꯥꯝ ꯍꯪꯒꯣꯏꯖꯩꯑꯕꯀꯣ ꯁꯝꯀꯥꯁꯦ ꯌꯧꯗꯕꯤꯗ ꯑꯩꯅ ꯀꯩꯅꯣ ꯏꯔꯣꯟꯕꯁꯨ ꯂꯣꯜꯂꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯏꯔꯣꯟꯕꯗꯣ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯩꯅꯗꯕ ꯍꯥꯏꯔꯒꯗꯤ ꯄꯨꯈꯝꯗ ꯏꯔꯣꯜꯂꯒ ꯁꯨꯃꯥꯏꯅꯒ ꯈꯣꯠꯂꯒ ꯗꯥꯛꯀ ꯇꯥꯔꯒ ꯏꯔꯣꯟꯕꯩ ꯃꯃꯤꯒ ꯇꯥꯔ ꯇꯧꯕꯗ ꯌꯥꯝ ꯑꯩ ꯈ꯭ꯋꯥꯏ ꯍꯩꯅꯗꯦꯕ ꯑꯩ ꯄ꯭ꯔꯥꯟ ꯌꯥꯝ ꯆꯥꯛꯄ ꯊꯕꯛꯅꯦꯕ ꯑꯗꯨꯗꯣ ꯑꯗꯒꯤ ꯏꯔꯣꯟꯕꯗꯣ ꯄꯤꯗꯤ ꯅꯩꯔꯦ ꯃꯍꯤꯁꯨ ꯊꯥꯛꯇ꯭ꯔꯦ ꯄꯤꯛ ꯀꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯏꯔꯣꯟꯕꯗꯨ ꯆꯥꯎꯑꯣꯅ ꯄꯤꯔꯦ ꯑꯗꯩ ꯉꯥ ꯊꯣꯡꯕꯗꯨꯁꯨ ꯉꯥꯍꯤꯡ ꯃꯅꯝ ꯑꯣꯏ ꯀꯩ ꯑꯣꯏ ꯃꯍꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯔꯒ ꯑꯩꯁꯦ ꯍꯩꯅꯗ꯭ꯔꯦꯕ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦꯕ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯑꯗꯒꯤ
ꯍꯥꯏꯗꯤ ꯆꯥꯅꯤꯡꯅ ꯆꯥꯈꯤꯗꯕ ꯅꯨꯃꯤꯠꯅꯦꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯛꯇ ꯆꯥꯅꯤꯡꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠꯅꯦꯕ ꯑꯗꯨꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯆꯥꯅꯤꯡꯅ ꯆꯥꯈꯤꯗꯕ ꯑꯇꯩꯗꯤ ꯑꯩ ꯀꯩꯝꯇ ꯆꯥꯛꯇ ꯀꯗꯔ ꯇꯧꯕ ꯑꯝꯇ ꯌꯥꯎꯗꯦ ꯀꯣꯅꯦ ꯆꯨꯝꯃꯤ ꯑꯗꯨꯒ ꯁꯥꯎꯔꯗꯤꯀꯣ ꯑꯩꯗꯤꯅꯦ ꯆꯥꯛꯇ ꯑꯗꯨꯝ ꯇꯥꯏꯅꯩ ꯆꯥꯛꯁꯦ ꯑꯗꯨꯝ ꯆꯔꯥ ꯍꯦꯟꯕ ꯍꯦꯛ ꯁꯥꯎꯕꯒ ꯆꯔꯥ ꯑꯗꯨꯝ ꯍꯦꯟꯕ ꯅꯨꯃꯤꯠ 4 5 ꯍꯦꯟ ꯉꯝꯖꯥꯠꯅꯤ ꯆꯔꯥꯒꯗꯤ ꯌꯥꯔꯕ ꯋꯥꯏ ꯈꯔ ꯆꯥꯝꯕ ꯈꯨꯠ ꯆꯥꯝꯃꯨꯔꯣ ꯅꯦꯅꯦꯗ ꯑꯣꯟꯁꯤꯜꯂꯦꯕ ꯀꯩꯅꯣꯝ ꯍꯥꯏꯌꯦ ꯃꯥ ꯌꯥꯝ ꯏꯀꯥꯏꯖꯔꯦ ꯆꯦꯟꯕꯩ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯣ ꯆꯦꯟꯕꯩ ꯋꯥꯔꯤ ꯂꯣꯏꯐꯧ ꯂꯤꯔꯣ ꯆꯦꯟꯕꯩ ꯋꯥꯔꯤꯗꯨꯔꯣ ꯃꯥꯁꯦꯀꯣ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤꯅꯩꯁꯦ ꯅꯨꯃꯤꯠ 15 days ꯈꯛ ꯅꯨꯡꯁꯤꯅꯩꯌꯦꯕꯀꯣ ꯐꯖꯅ ꯅꯨꯡꯁꯤꯅꯗꯦꯕ ꯑꯩꯁꯦ ꯗꯨꯀꯥꯟꯗ ꯀꯩꯅꯣ ꯅꯨꯄꯥꯒꯁꯦ ꯑꯗꯨꯝ ꯈꯪꯅꯩꯌꯦꯕꯀꯣ ꯑꯩꯁꯦ ꯀꯩꯅꯣ ꯃꯥ ꯆꯩꯔꯥꯎꯕ ꯅꯣꯡꯉꯥꯟꯕꯅꯦꯕ ꯑꯗ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯩꯅ ꯂꯥꯛꯑꯅꯨ ꯊꯦꯡꯉꯦꯗꯅꯀꯣ ꯊꯦꯡꯉꯦꯕꯅ ꯍꯥꯏꯔꯗꯤꯀꯣ ꯄꯨꯡ 8 ꯑꯗꯥꯏ ꯇꯔꯥ ꯍꯦꯜꯂꯦ ꯅꯠꯇꯦ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗꯤ ꯄꯨꯡ 8 minute 10 ꯑꯗꯥꯏꯗ ꯃꯨꯛꯇꯅꯦꯕ ꯑꯩ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯈꯪꯉꯤꯁꯦ ꯑꯩ ꯕꯤꯒꯣ ꯄꯥꯏꯔꯝꯃꯦꯕꯀꯣ ꯑꯗ ꯄꯥꯏꯔꯝꯕꯁꯤꯗ ꯑꯩ ꯐꯣꯟꯁꯦ ꯃꯩ ꯑꯝꯇ ꯌꯥꯎꯗꯕꯒꯤ ꯑꯩꯅ 9% ꯈꯛ ꯉꯥꯏꯔꯦ ꯑꯗꯨꯅ ꯂꯥꯏꯚ ꯊꯥꯔꯝꯕꯗꯒꯤꯀꯣ ꯂꯥꯏꯚ ꯇꯣꯡꯉꯝꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕꯅꯤꯅꯦ ꯑꯗꯒꯤ ꯑꯩꯅ ꯀꯨꯝꯃꯒ ꯐꯣꯟꯁꯦ ꯑꯣꯐ ꯇꯥꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯔꯖꯦꯟꯁꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯐꯣꯟ ꯇꯧꯔꯛꯑꯗꯤꯅ ꯈꯜꯂꯒ ꯑꯩꯅ ꯐꯣꯟꯁꯦ ꯑꯣꯐ ꯇꯥꯗꯅꯕꯅ ꯊꯝꯃꯝꯕꯩꯁꯨ ꯐꯣꯟ ꯇꯧꯔꯛꯑꯒ ꯆꯦꯜꯂꯤꯅꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯅꯠꯇ꯭ꯔꯗꯤ ꯐꯣꯟꯗꯣ ꯑꯣꯐ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯆꯦꯜꯂꯔꯣꯏꯗꯕꯅꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯗ ꯑꯩꯅ ꯃꯥ ꯐꯣꯟ ꯇꯧꯔꯦ ꯄꯨꯡ 8 minute 10 ꯇꯥꯕꯩꯗꯨꯗ ꯐꯣन ꯇꯧꯔꯦꯕꯀꯣ ꯑꯗꯨꯒ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯀꯦ ꯍꯥꯏꯔꯦ ꯑꯩꯅ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯑꯅꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯊꯥꯕꯜ ꯂꯩꯇꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗꯗꯤ ꯂꯩꯌꯦꯕꯀꯣ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯒꯤ ꯀꯩꯅꯣ ꯂꯝꯄꯥꯛꯀꯤꯗꯨꯗ ꯁꯦꯀꯦꯟꯗꯔꯤ ꯂꯝꯄꯥꯛꯇꯨꯗ ꯂꯩꯌꯦꯕꯀꯣ ꯂꯥꯏꯔꯃꯊꯦꯜ ꯀꯣꯏꯕ ꯅꯨꯃꯤꯠꯅꯦꯕ ꯑꯗꯨꯗꯣ ꯅꯠꯇ꯭ꯔꯥ ꯑꯗ ꯑꯩꯅ ꯊꯥꯕꯜ ꯂꯥꯛꯀꯅꯣ ꯑꯩꯈꯣꯏ ꯊꯥꯕꯜ ꯂꯩꯇꯦ ꯑꯩꯈꯣই ꯂꯩꯀꯥꯏꯒꯤꯗꯤ ꯂꯩꯇꯦꯅ ꯍꯥꯏꯕꯁꯦ ꯃꯥꯅ ꯂꯥꯛꯀꯅꯤꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯌꯧꯔꯛꯄꯗ ꯌꯥꯝ ꯊꯦꯡꯅ ꯌꯧꯔꯛꯑꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯊꯣꯡꯅꯥꯎꯗꯒꯤꯒ ꯆꯣꯡꯊꯣꯔꯛꯏꯅꯤ ꯃꯥ ꯊꯣꯡꯒꯥꯟꯗ ꯂꯩꯕꯗꯒꯤ ꯃꯥꯗꯤ ꯗ꯭ꯔꯤꯡꯁꯨ ꯈꯔ ꯇꯧꯔ ꯂꯥꯛꯄꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯗ ꯊꯣꯡꯒꯥꯟꯁꯦ ꯍꯨꯏꯁꯦ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯈꯣꯡꯉꯕ ꯃꯥꯅ ꯍꯣꯔꯣꯡ ꯈꯣꯡꯕꯒꯤ ꯑꯗ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯃꯥꯁꯨ ꯑꯩꯈꯣꯏ ꯃꯥ ꯊꯣꯛꯂꯛꯑꯝꯕꯩꯁꯨ ꯑꯗꯨꯝ ꯒꯥꯔꯤꯗ ꯇꯣꯡꯈꯠꯂꯒ ꯑꯗꯨꯝ ꯆꯠꯂꯕꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯀꯩꯝꯇ ꯇꯧꯔꯣꯏꯗꯕ ꯑꯩꯅ ꯅꯪ ꯍꯜꯂꯣ ꯑꯩ ꯊꯣꯛꯄ ꯌꯥꯔꯔꯣꯏ ꯕꯕꯥꯍꯣꯏꯁꯨ ꯂꯣꯏꯅꯃꯛ ꯇꯨꯝꯃꯦ ꯑꯩꯁꯨ ꯇꯨꯝꯃꯦ ꯑꯩꯈꯣꯏ ꯑꯩ ꯊꯣꯛꯂꯛꯄ ꯌꯥꯔꯔꯣꯏ ꯊꯥꯕꯜ ꯆꯠꯄ ꯌꯥꯔꯔꯣꯏꯅ ꯍꯥꯏꯕꯗꯤ ꯃꯥ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯝ ꯊꯣꯛꯂꯛꯇ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯊꯥꯕꯜ ꯌꯥꯎꯕ ꯂꯥꯛꯏꯅꯤ ꯈꯣꯠꯂꯤꯅꯤ ꯑꯗꯨꯝ ꯇꯧ ꯂꯩꯕꯗꯒꯤ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯑꯩ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯊꯣꯛꯑꯦꯕꯀꯣ ꯑꯗ ꯑꯩꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥ ꯒꯥꯔꯤ ꯃꯃꯥꯡꯗꯨꯗ ꯑꯩꯁꯦ ꯉꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯅꯣ ꯒꯨꯗ ꯅꯥꯏꯠ ꯂꯩꯕ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥ ꯊꯣꯛꯂꯛꯄꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥ ꯎꯈꯤ ꯇꯥꯔꯦꯅ ꯒꯥꯔꯤꯗ ꯇꯣꯡꯈꯠꯂꯒ ꯂꯣꯠꯂꯒ ꯂꯩꯕꯗꯒꯤ ꯃꯥꯅ ꯒꯥꯔꯤꯁꯦ ꯊꯧꯔꯒ ꯑꯁꯥꯏꯐꯥꯎ ꯆꯠꯂꯨꯁꯤꯅ ꯍꯥꯏꯕꯗꯒꯤ ꯊꯥꯕꯜ ꯆꯣꯡꯉ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇ ꯁꯦꯀꯦꯟꯗꯔꯤ ꯂꯝꯄꯥꯛꯁꯨ ꯊꯥꯕꯜ ꯆꯣꯡꯉꯝꯃꯦ ꯑꯗꯒꯤ ꯈꯥꯡꯉꯕꯣꯛꯁꯨ ꯆꯣꯡꯉꯝꯃꯦ ꯑꯗꯒꯤ ꯋꯥꯡꯖꯤꯡꯒꯤ ꯏꯁꯇꯦꯗꯤꯌꯝ ꯂꯝꯄꯥꯛ ꯅꯠꯇꯦꯗ ꯂꯝꯕꯤꯒꯤꯗ ꯆꯣꯡꯕ ꯂꯝꯄꯥꯛꯇꯨꯅꯦ ꯂꯝꯕꯤꯒꯤꯗ ꯆꯣꯡꯕ ꯂꯝꯄꯥꯛ ꯂꯝꯕꯤ ꯃꯦꯟ ꯔꯣꯗꯠꯇ ꯆꯣꯡꯕ ꯊꯥꯕꯜꯗꯨꯅꯦꯕ ꯑꯩꯈꯣꯏ ꯌꯥꯎꯔꯝꯃꯤꯗꯣ ꯍꯣꯏ ꯕꯤꯌꯔ ꯂꯩꯐꯝꯒꯤꯗꯣ ꯑꯗꯨꯗꯅꯦꯕ ꯂꯝꯕꯤꯒꯤ ꯆꯣꯡꯕ ꯊꯥꯕꯜꯗꯨꯗꯅꯦꯕ ꯑꯗꯨꯗꯁꯨ ꯌꯥꯎꯔꯝꯃꯦ ꯑꯇꯩ ꯀꯥꯏ ꯌꯥꯎꯔꯝꯒꯦ ꯑꯇꯩꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯌꯨꯝ ꯌꯧꯕꯗ ꯃꯣꯏ ꯃꯌꯨꯝ ꯌꯧꯕꯗ ꯄꯨꯡ 1 ꯍꯦꯟ ꯇꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯊꯥꯕꯜ ꯆꯣꯡ ꯂꯥꯛꯄꯗ ꯑꯃ ꯅꯠꯇꯦꯗ ꯑꯃꯕꯨ ꯍꯦꯜꯂꯝꯃꯅꯤꯗꯀꯣ 2 ꯃꯌꯥ ꯇꯥꯏꯌꯦꯕ ꯍꯦꯛ ꯌꯧꯕꯒ ꯀꯩꯅꯣ ꯍꯦꯛ ꯌꯧꯕꯒ ꯃꯥꯅ ꯋꯥꯍꯪ ꯄꯥꯍꯪ ꯆꯠꯊꯗꯨꯅ ꯇꯧꯔꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯗꯨꯅꯣ ꯑꯗꯥꯅꯣ ꯀꯩꯒꯤ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯕꯅꯣ ꯑꯗꯨ ꯇꯧꯕꯅꯣ ꯋꯥꯍꯪ ꯄꯥꯍꯪ ꯆꯠꯊꯔꯦ ꯑꯗꯨꯒ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯍꯦꯛ ꯇꯨꯝꯕ ꯆꯪꯕꯒ ꯑꯩꯁꯦ ꯇꯨꯝꯕ ꯍꯦꯛ ꯆꯪꯕꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯟꯕꯤꯗꯣ ꯇꯧꯔꯦꯕ
ꯑꯗꯩ ꯇꯨꯝ ꯅꯣꯡꯉꯥꯟꯕꯗꯒꯤꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏ ꯃꯧ ꯑꯅꯧꯕ ꯆꯦꯜꯂꯛꯏꯅꯤ ꯀꯥꯏꯅ ꯍꯥꯏꯗꯤ ꯉꯟꯅ ꯍꯧꯒꯠꯇꯕ ꯌꯥꯗꯕ ꯑꯁ ꯑꯩꯗꯤ ꯌꯨꯝꯗꯗꯤ ꯄꯨꯡ 12:30 ꯕꯥꯔꯣꯗꯒ ꯍꯧꯒꯠꯆꯕꯅꯦ ꯑꯩꯅ ꯍꯥꯔꯠꯁꯦ ꯀꯥꯏꯕꯁꯤ ꯑꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯆꯦꯟꯕ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯀꯥꯡ ꯁꯥꯟꯅꯕꯒ ꯆꯠꯂꯝꯃꯦꯕꯀꯣ ꯑꯗ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥꯁꯦ ꯑꯌꯨꯛꯁꯤꯗ ꯎꯅꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯃꯥꯒ ꯑꯩꯒꯗꯤ ꯐꯖꯅ ꯈꯪꯅꯔꯛꯇꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯑꯗꯨꯝ ꯊꯕꯛ ꯃꯐꯝꯗ ꯂꯩꯕꯅꯦ ꯑꯩꯒ ꯃꯥꯒꯗꯤ ꯐꯖꯅ ꯍꯥꯏꯗꯤ ꯎꯅꯗꯅꯒ ꯑꯅꯤꯔꯛ ꯎꯅꯕ ꯅꯨꯃꯤꯠꯇꯅꯦꯕ ꯃꯥꯒ ꯑꯩꯒ ꯆꯦꯜꯂꯤꯁꯦ ꯐꯥꯔꯁ ꯃꯥ ꯌꯥꯎꯁꯪꯗ ꯊꯣꯛꯂꯛꯑꯒ ꯀꯩꯅꯣ ꯌꯥꯎꯁꯪꯗ ꯊꯣꯛꯂꯛꯑꯒ ꯀꯩꯅꯣ ꯆꯩꯔꯥꯎꯕ ꯌꯥꯎꯁꯪ ꯃꯃꯥꯡꯗꯗꯤ ꯎꯅꯗ꯭ꯔꯦꯕ ꯌꯥꯎꯁꯪꯗ ꯑꯩꯒ ꯃꯥ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯗ꯭ꯔꯦ ꯆꯩꯔꯥꯎꯕꯗ ꯈꯛꯇꯪ ꯄꯥꯎ ꯐꯥꯎꯅꯔꯒ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯎꯅꯔꯦꯀꯣ ꯐꯥꯔꯁ ꯑꯗꯨꯒ ꯑꯅꯤꯁꯨꯕꯩ ꯆꯩꯔꯥꯎ ꯅꯣꯡꯉꯥꯟꯕꯗ ꯑꯃꯨꯛꯀ ꯎꯅꯕꯗꯨꯗ ꯑꯅꯤꯁꯨꯕꯩ ꯎꯅꯕꯗ ꯆꯦꯟꯕꯅꯦꯕ ꯑꯩꯒ ꯃꯥꯒ ꯐꯖꯅ ꯍꯥꯏꯗꯤ ꯀꯨꯏꯅꯒ ꯅꯨꯡꯁꯤꯅꯕꯒ ꯑꯗꯨ ꯅꯨꯡꯁꯤꯅꯔꯛꯇꯦꯕ ꯑꯗ ꯑꯩ ꯑꯗꯨꯝ ꯑꯇꯣꯞꯄ ꯅꯨꯄꯥ ꯈꯪꯅꯔꯦꯕꯀோ ꯑꯗꯒꯤ ꯆꯦꯟꯕꯩ ꯅꯣꯡꯉꯥꯟꯕꯁꯦ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯍꯧꯒꯠꯂꯣꯅ ꯍꯧꯒꯠꯍꯜꯂꯦ ꯑꯗꯨꯒ ꯍꯧꯒꯠꯍꯜꯂꯒ ꯑꯩ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯀꯦꯕ ꯄꯥꯝꯃꯦꯑꯦꯕ ꯀꯦꯕ ꯄꯥꯝꯕ ꯑꯗꯨꯕꯨ ꯑꯩ ꯌꯥꯝ ꯀꯦꯕ ꯌꯥꯝ ꯄꯥꯝꯃꯦ 24 ꯑꯗꯨꯝ ꯀꯦꯔꯒ ꯂꯩꯌꯦꯕꯀꯣ ꯄꯥ ꯅꯞꯄꯤ ꯑꯗꯒꯤ ꯀꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯦꯕ ꯄꯨꯔꯥ ꯐꯨꯜ ꯃꯦꯀꯞꯅꯦꯕꯀꯣ ꯑꯗꯨꯝ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯗ ꯑꯩꯁꯦ ꯀꯩꯅꯣ ꯇꯨꯝ ꯍꯧꯒꯠꯂꯀꯥꯟꯁꯤꯗ ꯄꯥ ꯅꯞꯅꯕ ꯈꯣꯠꯅꯕ ꯑꯝꯇ ꯂꯩꯇꯕꯒꯤ ꯑꯩꯅ ꯃꯥꯏꯒ ꯇꯥꯕ ꯅꯣꯏ ꯅꯣꯛꯅꯤꯡꯉꯤ ꯁꯨꯃꯥꯏꯅꯒ ꯅꯥꯜꯂꯒ ꯄꯥ ꯅꯥꯟꯊꯣꯛꯇꯅꯕꯅꯤꯅ ꯁꯨꯃꯥꯏꯅꯒ ꯅꯥꯜꯂꯒ ꯁꯥꯏꯁꯦ ꯅꯥꯜꯂꯒꯀꯣ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯆꯥꯝꯊꯣꯛꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯒ ꯄꯥꯗꯨꯗꯪ ꯂꯩꯍꯜꯂꯒꯅꯦ ꯑꯃꯨꯛꯀ ꯍꯟꯅ ꯀꯦꯔꯒ ꯑꯗꯒꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏꯗꯅꯀꯣ ꯀꯩꯅꯣ ꯆꯩꯔꯥꯎꯕ ꯃꯇꯝꯗꯤ ꯑꯗꯨꯗ ꯑꯩꯁꯦ ꯀꯥꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯩꯒ ꯍꯥꯟꯅ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯞꯄꯁꯤ ꯑꯩꯅ ꯍꯥꯏꯗꯤ ꯆꯦꯟꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯕꯗꯣ ꯑꯩ ꯅꯣꯛꯅꯤꯡ ꯃꯌꯥꯝ ꯇꯧꯈꯤꯗ ꯃꯇꯝꯗꯨꯗ ꯑꯗꯨ ꯆꯦꯟꯕꯩ ꯋꯥꯔꯤ ꯑꯗꯨꯗ ꯐꯨꯜ ꯇꯣꯇꯦꯜꯂꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯥꯏꯗ ꯍꯟꯗꯛꯇꯤ ꯑꯦꯅꯤꯚꯔꯁꯔꯤꯁꯦ ꯁꯤꯗ ꯅꯪꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗ ꯅꯪꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯌꯨꯝꯗ ꯊꯣꯛꯑꯒ ꯇꯧꯒꯗꯕ ꯑꯣꯏꯇꯥꯔꯗꯤ ꯈꯔ ꯆꯥꯎꯅ ꯇꯧꯅꯤ ꯑꯗꯨꯒ ꯁꯤꯗ ꯇꯧꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯥꯏꯒ ꯏꯕꯥꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯏꯆꯦ ꯑꯃ ꯂꯩꯌꯦꯕꯀꯣ ꯀꯛꯆꯤꯡꯗꯒꯤ ꯏꯆꯦ ꯑꯃ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯈꯩ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯗꯤ ꯃꯤ ꯑꯇꯣꯞꯄ ꯀꯧꯔꯔꯣꯏꯕ ꯃꯌꯥꯡ ꯇꯨꯌꯥꯡ ꯃꯌꯥꯝ ꯀꯧꯔꯒ ꯇꯜꯂꯦꯕ ꯑꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯩꯅꯗꯕꯀꯣ ꯃꯌꯥꯡꯗꯒꯤ ꯕꯥꯔꯗꯦ ꯇꯧꯔꯦꯗꯅ ꯀꯦꯛ ꯑꯃ ꯇꯧꯔꯅꯤ ꯁꯃꯣꯁꯥꯒ ꯄꯨꯊꯣꯛꯑꯅꯤ ꯖꯤꯂꯤꯕꯤ ꯈꯔ ꯄꯨꯊꯣꯛꯑꯅꯤ ꯑꯩ ꯄ꯭ꯔꯥꯟ ꯌꯥꯝ ꯆꯥꯏ ꯑꯗꯨꯅ ꯕꯥꯔꯗꯦ ꯍꯥꯏꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯕ ꯑꯗꯨꯅ ꯕꯥꯔꯗꯦ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕ ꯑꯗꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯏꯟꯚꯥꯏꯠ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯩ ꯃꯣꯏꯒꯤ ꯀꯦꯛꯀ ꯖꯤꯂꯤꯕꯤꯒ ꯎꯕꯗ ꯑꯩ ꯂꯩꯃꯟ ꯌꯥꯝ ꯀꯥꯡꯉꯦꯕ ꯑꯩꯈꯣꯏ ꯃꯃꯥ ꯄꯄꯥꯒꯗꯤ ꯁꯨꯃꯥꯏꯅ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯕ ꯐꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕꯀꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯗ ꯑꯩꯈꯣꯏꯕꯥꯅꯤꯗꯤ ꯍꯥꯏꯗꯤ ꯃꯥꯁꯨ ꯂꯥꯡꯕ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯈꯪꯉꯦ ꯑꯩ ꯑꯄꯥꯝꯕ ꯃꯥ ꯈꯪꯉꯦ ꯑꯗꯨꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯏꯁꯣꯔ ꯍꯥꯏꯔ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯦ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯆꯥꯛ ꯆꯥꯔꯤꯕ ꯍꯦꯛ ꯑꯩ ꯆꯥꯛ ꯆꯥꯔꯤꯁꯤꯅ ꯁꯤ ꯇꯦꯕꯜꯁꯤꯗꯅꯦꯕ ꯑꯩꯅ ꯍꯦꯛ ꯆꯥꯔꯤꯁꯤ ꯃꯊꯛꯇ ꯒꯅꯦꯁꯀꯤ ꯐꯣꯇꯣ ꯊꯦꯠꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯆꯥꯛ ꯆꯥꯕꯁꯦ ꯌꯦꯡꯉꯛꯄꯗꯧ ꯃꯥꯏ ꯑꯗꯨꯝ ꯈꯜꯂ ꯂꯩꯌꯦꯕ ꯇꯥꯃꯣ ꯏꯟꯖꯥꯡꯁꯦ ꯊꯝꯐꯝ ꯂꯩꯇꯤꯌꯦ ꯐ꯭ꯔꯤꯖꯇ ꯆꯟꯗ꯭ꯔꯦ ꯍꯥꯏꯕ ꯈꯥꯡꯁꯦ ꯑꯗꯨꯝ ꯍꯥꯞꯄ ꯈꯥꯡ ꯃꯅꯝ ꯅꯝꯅꯦ ꯍꯥꯏꯔꯣ ꯐ꯭ꯔꯤꯖ ꯃꯩꯁꯤꯅ ꯀꯅꯥꯅ ꯃꯨꯠꯊꯠꯂꯝꯃꯤꯅꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯩ ꯂꯝꯗꯅꯣ ꯌꯨ ꯄꯤꯗ ꯂꯩꯌꯦ ꯑꯩꯈꯣꯏ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯂꯩ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯑꯉꯥꯡꯗꯤ
ꯆꯦ ꯑꯉꯥꯡꯗꯣ ꯕꯣꯔꯗꯤꯡꯗ ꯂꯩꯍꯧꯔꯦ ꯌꯦꯡꯉꯨꯅꯦ ꯏꯕꯥꯅꯤꯁꯦ ꯀꯩꯝꯇ ꯆꯥꯗ꯭ꯔꯕꯒꯨꯝꯕꯅꯦ ꯂꯣꯏ ꯂꯦꯝꯃꯦ ꯇꯨ ꯌꯥꯝ ꯊꯤꯅ ꯆꯥꯎꯋꯦꯕ ꯉꯥ ꯃꯔꯨꯝꯁꯦ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯑꯩꯒꯤ ꯋꯥꯔꯪꯂꯤꯕ ꯑꯣꯏꯅꯖꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯑꯩꯅ ꯊꯝꯗꯣꯏꯁꯤꯕꯨ ꯀꯔꯤ ꯂꯝꯗꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯅ ꯊꯝꯗꯣꯏꯁꯦ ꯀꯩ ꯂꯝꯗꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤꯗꯅ ꯀꯣꯕꯤ ꯌꯥꯎꯔꯝꯃꯦꯕꯀꯣ ꯑꯗꯒꯤꯗꯤ ꯀꯗꯥꯏꯗ ꯊꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩꯁꯦ ꯅꯝꯁꯤꯟꯈ꯭ꯔꯒ ꯁꯪꯒꯣꯝꯁꯤꯁꯨ ꯑꯝꯇ ꯂꯣꯟꯗ꯭ꯔꯦ ꯉꯁꯤꯗꯤ ꯊꯥꯕꯜ ꯃꯉꯥꯟꯒꯤ ꯄꯨꯛꯅꯤꯡ ꯍꯨꯕ ꯆꯥꯝꯃꯗꯩꯁꯨ ꯍꯦꯟꯕꯤꯅꯤ ꯅꯪꯒꯤ ꯃꯦꯡꯂꯕ ꯃꯥꯏꯊꯣꯡ ꯀꯣꯟꯒ ꯐꯦꯡꯉꯔꯣꯏꯗ ꯌꯥꯝ ꯇꯜꯂꯦꯗ ꯉꯁꯤꯗꯤ ꯀꯩꯅꯣ ꯁꯤꯒ ꯂꯣꯏ ꯇꯥꯔꯛꯑꯦ ꯁꯤꯌꯥꯔ ꯇꯥꯈ꯭ꯔꯦ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ ꯑꯇꯩꯗꯤ ꯀꯩꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯍꯟꯗꯛꯇꯤ ꯃꯊꯛꯇ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏ ꯑꯉꯥꯡꯗꯤ ꯆꯦ ꯍꯥꯏ ꯍꯟꯗꯛꯇꯤ ꯃꯊꯛꯇ ꯑꯣꯏꯅ ꯂꯥꯛꯑꯣ ꯐꯣꯟ ꯄꯨꯁꯜꯂꯛꯇ꯭ꯔꯤꯌꯦ ꯌꯥꯔꯦ ꯃꯊꯛꯇ ꯆꯠꯃꯟꯅꯅ ꯄꯦꯜꯂꯦ ꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯐ꯭ꯂꯥꯏꯠꯇ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯇꯧꯕꯩ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯥꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯇꯤ ꯐꯪꯉꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕ ꯃꯥꯗꯤ ꯅꯍꯥꯟꯋꯥꯏ ꯀ꯭ꯋꯥꯇꯔ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯨꯃꯤꯠ 5ꯅꯤꯒ ꯁꯨꯇꯤ ꯐꯪꯉ ꯑꯗꯨꯝ ꯊꯣꯛꯂꯛꯏꯀꯣ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯇꯤ ꯐꯪꯉꯁꯨ ꯊꯣꯛꯂꯛꯏ 10 ꯐꯪꯉꯁꯨ ꯊꯣꯛꯂꯛꯏ ꯅꯨꯃꯤꯠ 2 ꯐꯪꯉꯁꯨ ꯊꯣꯛꯂꯛꯏ ꯐꯨꯏꯠ ꯂꯥꯎ ꯄꯥꯏꯔ ꯐꯨꯏꯠ ꯂꯥꯎ ꯄꯥꯏꯈꯤꯕ ꯐꯨꯏꯠ ꯂꯥꯎ ꯄꯥꯏꯔ ꯄꯥꯏꯈꯤꯕ ꯀꯩꯅꯣ ꯃꯖꯥ ꯍꯨꯁ ꯑꯉꯥꯡꯗꯤ ꯆꯦ ꯑꯉꯥꯡ ꯕꯣꯔꯤꯡꯗ ꯆꯦꯟꯕꯒꯤ ꯋꯥꯔꯤ ꯂꯣꯏꯐꯥꯎ ꯂꯤꯕꯤꯔꯛꯑꯣ ꯑꯝꯇ ꯄ꯭ꯂꯤꯁ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯅꯦꯅꯦꯗ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯦ ꯆꯥꯛꯂꯕ ꯊꯃꯣꯏꯅꯤ ꯃꯤꯠꯁꯦ ꯀꯩꯅꯣꯝꯃ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯃꯦꯟꯁꯦ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯩꯅꯣ ꯉꯁꯥꯏꯅ ꯕꯗ꯭ꯔꯪ ꯄꯛꯄꯤꯗ ꯄꯤꯅꯔꯛꯑꯦ ꯀꯃꯦꯟ ꯈꯨꯠꯁꯦ ꯆꯨꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯆꯨꯁꯦ ꯆꯨꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯪꯒꯤ ꯆꯨꯀꯣ ꯆꯝꯄ꯭ꯔꯥ ꯇꯧꯔ ꯍꯥꯞꯄꯁꯨ ꯀꯣꯛꯇꯦ ꯑꯗꯨꯅꯦ ꯌꯥꯝ ꯍꯥꯞꯈꯤꯕꯅꯦ ꯌꯥꯡꯈꯩ ꯌꯥꯝ ꯍꯥꯞꯄꯩ ꯅꯠꯇꯦ ꯁꯤꯒꯤ ꯄꯦꯀꯦꯠꯀꯤ ꯃꯆꯨꯁꯦ ꯁꯤꯁꯦ ꯌꯥꯝ ꯆꯨꯏꯌꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯩ ꯄꯨꯔꯛꯄꯗꯨꯒ ꯃꯥꯟꯅꯗꯦ ꯃꯍꯥꯎꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯇꯥꯃꯣꯗꯤ ꯎꯗꯦ ꯇꯥꯃꯣ ꯁꯜꯂ ꯇꯥꯔꯦ ꯁꯤꯗ ꯅꯛꯅꯔꯒꯁꯨ ꯋꯥꯀꯤꯡ ꯉꯥꯏꯍꯥꯛ ꯆꯠꯁꯤꯔꯥ ꯑꯁ ꯑꯩ ꯉꯝꯃꯔꯣꯏ ꯑꯩ ꯆꯠꯇ꯭ꯔꯤ ꯉꯁꯤꯒꯤ ꯑꯩ ꯉꯁꯥꯏ ꯆꯠꯁꯤꯗꯤ ꯌꯥꯗꯦ ꯑꯩꯗꯤ ꯊꯕꯛ ꯇꯧꯔꯤꯀꯥꯟꯗ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟ ꯇꯧꯒꯗꯧꯕ ꯊꯕꯛꯇꯤ ꯅꯨꯡꯗꯥꯡꯗ ꯅꯨꯡꯊꯤꯟꯅ ꯑꯩ ꯅꯨꯡꯁꯥ ꯁꯥꯒ꯭ꯔꯗꯨꯗ ꯀꯃꯥꯏꯅ ꯅꯨꯡꯊꯤꯟ ꯊꯕꯛ ꯃꯅꯨꯡꯗ ꯐꯤ ꯇꯧꯗꯣꯏꯅꯣ ꯁꯨꯕꯗꯨꯕꯨ ꯅꯪ ꯃꯄꯥꯟꯗ ꯐꯤ ꯁꯨꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯁꯨ ꯃꯥꯏ ꯔꯨꯝꯗ ꯂꯩꯕ ꯗꯤꯗꯤꯗꯣ ꯃꯥ ꯊꯕꯛꯀꯤ ꯍꯪꯕꯅꯦ ꯑꯗꯨꯗꯣ ꯊꯕꯛ ꯇꯧꯍꯟꯁꯤꯔꯥ ꯂꯤꯆꯩꯅ ꯅꯛꯁꯟꯗ ꯀꯟꯊꯔꯛꯀꯦ 10ꯔꯛ ꯅꯨꯡꯇꯤꯒꯤ 10ꯔꯛ ꯐꯨꯒꯦ ꯀꯩꯒꯤ ꯃꯥ ꯂꯥꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯦ ꯈꯣꯟꯇꯛ ꯑꯅꯤ ꯀꯣꯟꯇꯛ ꯑꯅꯤ ꯑꯣꯏꯔꯁꯨ ꯇꯥꯃꯣꯒꯤ ꯈꯣꯡꯗꯣ ꯐꯔꯕꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯐꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯈꯔ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗꯦ ꯑꯗꯣ ꯑꯗꯨꯝ ꯈꯔꯗꯤ ꯋꯥꯔꯦ ꯁꯣꯝꯗ ꯊꯝꯗꯣꯏꯔꯥ ꯁꯣꯝꯗ ꯊꯝꯗꯣꯏꯔꯥ ꯐꯖꯅ ꯑꯝꯇ ꯊꯝꯃꯨ ꯂꯥꯎꯕ ꯑꯁꯣꯝꯗ ꯊꯝꯃꯣ ꯐꯣꯟꯗꯣ ꯑꯩ ꯁꯝꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩ ꯁꯝꯁꯦ ꯈꯔꯒ ꯀꯛꯑꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯅꯪ ꯅꯍꯥꯟ ꯀꯛꯄꯁꯦ ꯁꯥꯡꯕ ꯃꯥꯟꯅꯗ꯭ꯔꯦꯕ
ꯀꯗꯥꯏꯗꯅꯣ ꯑꯩ ꯐꯝꯗꯣꯏꯁꯤꯕꯣ ꯏꯅꯝ ꯃꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯑꯩꯈꯣꯏ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯈꯤꯕꯅꯦꯕ ꯑꯗꯣ ꯍꯌꯦꯡ ꯂꯦꯞꯄꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗ ꯑꯃ ꯊꯥꯒꯠꯂꯛꯀꯦ ꯇꯥꯃꯣ ꯅꯣꯏ ꯌꯥꯎ ꯂꯥꯎ ꯍꯥꯎ ꯍꯥꯎ ꯒꯥꯏ ꯃꯩꯇꯩ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯅ ꯍꯥꯎ ꯍꯥꯏꯕꯁꯦ ꯍꯥꯎ ꯍꯥꯏ ꯀꯩꯒꯤꯅꯣ ꯃꯤꯅ ꯀꯧꯕꯗꯅ ꯍꯥꯏꯔ ꯃꯥꯅ ꯑꯣꯏꯅ ꯍꯥꯎ ꯍꯥꯏ ꯑꯩ ꯆꯥꯛ ꯒꯨꯗ ꯇꯣꯛꯄꯒꯤ ꯅꯥꯏꯠ ꯋꯥꯔꯦ ꯑꯟꯇꯤ ꯍꯥꯏꯕ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯏꯅꯝ ꯁꯞꯁꯀ꯭ꯔꯥꯏꯞ ꯃꯌꯥꯝ ꯅꯨꯡꯁꯤꯌꯦ ꯚꯤꯗꯤꯑꯣ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯆꯦꯒꯤ ꯃꯥꯏ ꯗꯥꯛꯇꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯦ ꯑꯩ ꯍꯟꯗꯛ ꯄꯤꯝꯄꯜꯁ ꯈꯔ ꯇꯧꯈꯤꯕ ꯃꯥ ꯍꯟꯗꯛ ꯂꯛꯅꯧ ꯆꯠꯈꯤꯕꯗꯣ ꯑꯗ ꯑꯩꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯄꯤꯝꯄꯜꯁ ꯇꯧꯔꯤꯅꯦ ꯑꯁ ꯏꯃꯥꯟꯅꯕꯤꯈꯩꯅ ꯁꯤꯗ ꯂꯛꯅꯕꯗ ꯑꯗꯨꯅ ꯀꯩꯅꯣ ꯈꯣꯡ ꯁꯣꯛꯄꯩ ꯋꯥꯔꯤ ꯂꯤꯔꯛꯑꯣꯌꯦ ꯈꯣꯡ ꯁꯣꯛꯄꯗꯨꯔꯣ ꯐꯦꯕꯋꯥꯔꯤ 2020 ꯖꯅꯋꯥꯔꯤꯗꯔꯣ ꯖꯅꯋꯥꯔꯤ 2020ꯗꯀꯣ ꯃꯥꯗꯣ ꯁꯨꯇꯤ ꯊꯣꯛꯂꯛꯑꯦꯕ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅꯅꯤꯀꯣ ꯑꯗꯨꯝ ꯗꯦꯠ ꯍꯞꯇꯥꯃꯨꯛ ꯐꯥꯗ꯭ꯔꯤꯀꯥꯟꯗ ꯗꯦꯠ 18ꯗ ꯁꯨꯇꯤ ꯊꯣꯛꯂꯛꯑꯒ 24ꯗ ꯁꯣꯛꯄꯅꯦꯕ ꯃꯥꯗꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯆꯥꯛ ꯑꯩꯈꯣꯏꯗ ꯑꯩꯉꯣꯟ ꯄꯨꯂꯞ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯑꯣꯟꯖꯜꯂꯣ ꯆꯥꯛ ꯑꯩꯈꯣꯏꯗ ꯆꯥꯛ ꯃꯃꯥꯟꯅꯕ ꯃꯥ ꯊꯣꯛꯂꯛꯄꯒꯤ ꯃꯃꯥꯟꯅꯕ ꯑꯩꯈꯣꯏꯗꯨꯗꯒꯤ ꯀꯩꯅꯣ ꯗꯥ ꯀꯞꯆꯥꯎꯒ ꯅꯠꯇ꯭ꯔꯣ ꯅꯕꯥꯅꯤ ꯆꯥꯛ ꯆꯥꯕꯗꯣ ꯗꯥ ꯀꯞꯆꯥꯎꯅ ꯑꯩꯈꯣꯏꯗꯨꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯃꯥ ꯊꯣꯛꯂꯛꯄꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦꯅ ꯆꯥꯛ ꯆꯥꯔꯒ ꯃꯣꯏꯕꯥꯅꯤꯁꯦ ꯅꯨꯡꯊꯤꯟ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯒ ꯅꯨꯡꯊꯤꯟ ꯇꯥꯔꯦꯕꯀꯣ ꯃꯣꯏꯕꯥꯅꯤꯁꯦ ꯑꯗꯨꯒ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯀ꯭ꯋꯥ ꯆꯥꯗꯣꯏꯅꯦꯅ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯕ ꯗꯗꯥꯗꯣ ꯑꯗꯨꯗꯨꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯃꯣꯏꯒꯤ ꯒꯥꯔꯤꯗꯣ ꯍꯥꯏꯗꯤ ꯃꯥ ꯀꯩꯅꯣ ꯊꯦꯡꯉꯤꯕ ꯒꯥꯔꯤꯗꯣ ꯑꯗꯨꯁꯨ ꯉꯔꯥꯡ ꯍꯥꯏꯗꯤ ꯉꯔꯥꯡ ꯂꯧꯔꯒ ꯉꯁꯤ ꯊꯧꯕ ꯇꯝꯕꯗ ꯊꯧꯗꯣꯔꯛꯄ ꯃꯅꯤꯡ ꯍꯜꯂꯛꯄꯗ ꯀꯩꯅꯣ ꯃꯃꯥꯡꯗ ꯒꯥꯔꯤ 407ꯂꯣ ꯅꯠꯇꯦ ꯗꯤ ꯑꯥꯏ ꯃꯆꯥꯗꯣ ꯈꯥꯝꯕ ꯏꯁꯤꯡ ꯒꯥꯔꯤ ꯗꯤ ꯑꯥꯏ ꯃꯆꯥꯗꯣ ꯈꯥꯝꯕ ꯂꯩꯕꯀꯣ ꯑꯗ ꯃꯥꯅ ꯑꯃꯗꯨꯅ ꯃꯅꯤꯡ ꯍꯜꯂꯛꯄ ꯑꯗꯨꯒ ꯗꯤ ꯑꯥꯏ ꯃꯅꯥꯛꯇꯨꯗ ꯃꯥ ꯂꯦꯞꯄ ꯂꯩꯕ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀ꯭ꯋꯥ ꯆꯥꯕ ꯊꯣꯛꯄꯒꯤ ꯑꯗ ꯑꯃꯗꯨ ꯃꯅꯤꯡ ꯍꯜꯂꯛꯄꯗ ꯆꯞꯄꯕ ꯗꯤ ꯑꯥꯏꯒ ꯀꯩꯅꯣ ꯑꯥꯏꯇꯦꯟꯒꯗꯨꯒꯤ ꯃꯅꯤꯡ ꯍꯜꯂꯛꯄꯗꯨꯗ ꯃꯅꯤꯡꯒ ꯇꯧꯔꯒ ꯆꯞꯁꯤꯟꯅꯔꯕ ꯑꯗ ꯃꯈꯣꯡꯗꯣ ꯁꯣꯛꯈ꯭ꯔꯤꯕ ꯀꯩ ꯂꯝꯗꯩꯅꯣ ꯅꯈꯣꯏꯁꯦ ꯀꯛꯆꯤꯡꯗ ꯀꯣꯏꯔꯛꯑꯣ ꯌꯨꯝ ꯊꯣꯛꯂꯛꯑꯒ ꯀꯣꯏꯔꯛꯀꯦ ꯑꯩ ꯀꯛꯆꯤꯡꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯦ ꯑꯉꯥꯡ ꯂꯩꯕꯅꯤꯅ ꯏꯅꯝꯃ ꯅꯥꯏꯁ ꯀꯄꯜ ꯊꯦꯡꯀ꯭ꯌꯨ ꯀꯣꯏꯔꯛꯑꯣ ꯀꯛꯆꯤꯡꯗ ꯀꯣꯏꯔꯛꯀꯦ ꯌꯨꯝ ꯊꯣꯛꯂꯛꯑꯒ ꯍꯣꯏ ꯏꯅꯝꯃ ꯍꯥꯎ ꯀꯩ ꯂꯝꯗꯩꯅꯣ ꯅꯈꯣꯏꯁꯦ ꯁꯨꯒꯨꯅꯨꯗꯩꯅꯦ ꯌꯥꯝ ꯐꯖꯩꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯀꯩꯅꯣ ꯈꯨꯄꯥꯛ ꯊꯥꯔ ꯅꯣꯛ ꯁꯥꯟꯅꯩꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯃꯥꯡꯗ ꯈꯤꯇꯪ ꯁꯥꯡꯍꯜꯂꯒ ꯃꯅꯤꯡ ꯇꯦꯜꯍꯜꯂꯒ ꯃꯃꯥꯡꯗ ꯈꯤꯇꯪ ꯁꯥꯡꯍꯟꯕꯤꯗꯣ ꯑꯗꯨꯗꯣ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯏꯌꯔ ꯀꯂꯔ ꯑꯃꯒ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯌꯥꯏ ꯅꯝꯕꯔ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯄꯤꯕꯅꯦ ꯄꯥꯝꯃꯦ ꯏꯅꯝꯃꯒꯤ ꯀꯩꯅꯣ ꯑꯦꯁ ꯇꯤ ꯕꯣꯏ ꯅꯨꯡꯁꯤꯕ ꯗꯗꯥꯗꯣ ꯎꯠꯂꯛꯑꯣ ꯗꯗꯥꯁꯦ ꯌꯥꯝ ꯏꯀꯥꯏꯔꯤ ꯑꯩ ꯆꯥꯛ ꯇꯣꯛꯄꯩ ꯉꯥꯛꯇꯪ ꯏꯟꯁꯇꯥ ꯇꯨꯝ ꯄꯥꯏꯕ꯭ꯔꯣ ꯏꯟꯁꯇꯥꯁꯦ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯄꯥꯛꯅ ꯌꯨꯁ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯐꯦꯁꯕꯨꯛꯇ ꯀꯩꯅꯣ ꯇꯧꯕꯅꯦ ꯄꯦꯖ ꯑꯃ ꯂꯩꯕꯅꯦ ꯃꯌꯥꯝ ꯑꯥꯔꯖꯦ ꯀꯄꯜ ꯐꯅꯤ ꯚꯤꯗꯤꯑꯣ ꯍꯥꯏꯅ ꯑꯗꯨꯗꯁꯨ ꯐꯣꯂꯣ ꯇꯧꯕꯤꯌꯣ ꯃꯌꯥꯝꯅ ꯑꯗꯨꯗꯁꯨ ꯑꯗꯨꯗꯅ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯦꯕ ꯏꯛꯅꯣꯔꯤꯡ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯣ ꯇꯥꯃꯣ ꯍꯥꯏ ꯏꯛꯅꯣꯔ ꯇꯧꯕ ꯄ꯭ꯔꯦꯡ ꯀꯥꯏꯗꯤ ꯍꯩꯄꯣꯠꯇꯦꯗ ꯃꯥꯗꯤ ꯏꯛꯅꯣꯔ ꯇꯧꯗꯧꯕ ꯃꯤ ꯏꯛꯅꯣꯔ ꯍꯩꯇꯕ ꯃꯤꯅꯤꯁꯦ ꯏꯛꯅꯣꯔ ꯍꯩꯇꯕ ꯃꯤ ꯏꯛꯅꯣꯔ ꯇꯧꯕꯩ ꯄ꯭ꯔꯦꯡ ꯑꯩꯈꯣꯏ ꯁꯦꯝꯕ ꯇꯜꯂꯤ ꯑꯩꯈꯣꯏ ꯏꯛꯅꯣꯔ ꯇꯧꯕ ꯍꯩꯇꯦ ꯑꯩꯗꯤꯀꯣ ꯑꯩꯅ ꯑꯃꯨꯛꯇꯪꯒ ꯀꯧꯕꯗ ꯈꯨꯝꯗꯕꯁꯦ ꯍꯟꯖꯟ ꯑꯗꯨꯝ ꯀꯧ ꯂꯩꯅꯦꯕ ꯑꯗꯨꯅꯅꯦ ꯏꯒꯅꯣꯔꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯤ ꯏꯕꯥꯅꯤ ꯃꯥꯏ ꯄꯥꯛꯑꯣꯏꯕ ꯌꯨꯝꯗ ꯊꯣꯛꯂꯛꯑꯒ ꯀꯩꯗꯧꯔꯒ ꯂꯩꯅꯤ ꯐꯝꯃꯒ ꯆꯥꯔꯒ ꯇꯨꯝꯃꯒ ꯂꯩꯒꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯦ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦꯅ ꯈꯜꯂꯦ ꯏꯔꯥꯡꯗꯤꯕꯨ ꯀꯩꯅꯣ ꯀꯩ ꯏꯔꯥꯡ ꯇꯧꯔꯒꯦ ꯗꯗꯥꯁꯦ ꯌꯥꯝ ꯏꯀꯥꯏꯒꯟꯕ ꯃꯥꯜꯂꯦ ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ
ꯑꯩ ꯎꯏꯔꯤꯅꯦ ꯑꯗꯨꯏꯅꯦ ꯎꯏꯔꯤꯅꯦ Hi Rosen sir nungairibo hai Yunam Luken hai ꯅꯨꯡꯉꯥꯏꯔꯤꯌꯦ Nungairi Bro se kari thabak tauge hai Ma se army ne Angang kya leirage angang ama leire Chinese mai pala mani mi je ke mane Some permanent tauge hai ju Parlor gi nupi jingna ai samli permanent taubu ngamjaroi hai angang di nongmata uhande angang uhan ya pote angang boarding da leigre phagi tawni angang boarding da thamame akhoi mamagi shuti thokpado da boarding da lehore siste keming ko ge ai jini ba kawe o haiba tamoi shi o haiba da dana comment pathok hal o da comment para u Okay. Hindi babi ko. Oh kay lamdagino hay Dadado chabada Pokharamani. pokharmani haye. Chabada pokharam Next karino. Karamba army no RT ni RT artillery आरती नी आरती जय माता की आरती नी आरती ने Adi jay mata ke ni na ko malur Jay mata ke मैम लाइक से लाइव से नुंगाइतार का दी शेयर तो बिरमो शेयर 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 प्लीज शेयर तो बिरमो कमेंट पीबीरो पादोगी ngai ले रे कई मथल चारगे सिस्टर ngamurum thonge 제기 삼세 ꯌꯥꯝ ꯀꯜꯂꯛꯑꯦ ꯍꯥꯏꯌꯦ ꯔꯣꯖꯦꯟ ꯁꯔ ꯄꯣꯁꯇꯤꯡ ꯀꯥꯟꯁꯤꯗꯔꯣ ꯍꯧꯖꯤꯛ ꯍꯣꯏ ꯃꯥꯅꯦ Si samja kainone Seran turan gi samne ꯇꯥꯃꯣ ꯀꯣꯏꯕ ꯆꯠꯊꯁꯦ ꯌꯨꯝ ꯊꯣꯛꯂꯛꯑꯒ ꯑꯣꯀꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ Wai ꯁꯤꯟꯐꯝ pamjabi sinne adu ꯂꯥꯏꯚ sin ꯇꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯍꯣꯏ ꯊꯥꯔꯛꯀꯦ ꯅꯨꯡꯇꯤꯒꯤ ꯊꯥꯔꯛꯀꯦ Wow haureda ꯍꯧꯔꯦꯗ ꯍꯥꯏꯔꯦ Magi ma akhoi sai gi khwaidagi pamjabi hai taragadi koiba koiba sidi asmai koiruji haibdi loi yarakani adunane ai ichanu paje ko bungoju maje bungoju ko wane na patla tale bije bungo si chaujira ha hoi adu ni ba kan chatlu je haibaje yes ngaktane man ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯇꯩꯃꯒ ꯗꯗꯥꯒꯁꯦ ꯊꯦꯡꯛ ꯌꯨ yes ngaktane ba aduna ngang ju malaudana iyamba ꯏꯌꯥꯝꯕ Iche ꯏꯆꯦ Supuwa ngamgadra ꯏꯆꯦꯁꯤ ꯐꯨꯕ ꯉꯝꯒꯗ꯭ꯔꯥ Hey ꯁꯦ ꯐꯨꯔꯦ ꯇꯨ Bro ngang di karamba school da tamge kaino tamme Grace school da tamme Kakchingi Grace Cortez ꯏꯁꯩ ꯁꯛꯂꯛꯑꯣ ꯗꯗꯥ ꯍꯥꯏ Bro se years kaya surage thabakiro Thabakki 17 years ꯆꯍꯤ 13 ꯁꯨꯔꯦ ꯊꯕꯛ ꯇꯧꯕ Rosen sir 198 ꯐꯤꯜ ꯔꯤꯖꯤꯃꯦꯟ low LRWꯗ ꯂꯩꯔꯝꯕꯗꯨꯅꯤ ꯍꯥꯏ ꯑꯣꯍꯣ ꯑꯣꯀꯦ 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 ꯀꯩꯅꯣꯒꯤꯗꯣ ꯁꯤꯜꯆꯔꯒꯤꯗꯣ ꯑꯣ ꯂꯣꯀꯦꯟ ꯈꯪꯉꯦ 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 ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯪ ꯀꯥꯏ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛ Masu yumnam mar maleko ꯃꯥꯅꯦ ꯌꯨꯝꯅꯥꯝꯅꯦ ꯁꯤꯜꯆꯔ ꯑꯁꯣꯝꯗꯩꯅꯦ ꯆꯦ ꯏꯁꯩ ꯍꯧꯔꯁꯦ ꯍꯥꯏꯌꯦ Che isai horse isai khalo mayam isai saze isai khalo Nongma prank tawbada sister se chai chage tawbidu Chaidi kaino madi ꯁꯤꯀꯤꯝꯗ chaidi ꯂꯩ ꯍꯧꯖꯤꯛ ꯍꯥꯏ ꯑꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ yam ꯁꯤꯀꯤꯝ satninge ko ꯁꯤꯀꯤꯝꯗ ꯑꯩ ꯀꯣꯏ ꯆꯠꯀꯦꯅ ꯈꯜꯂꯤꯅꯦ Bro ꯕ꯭ꯔꯣ ꯀꯥꯏꯗꯅꯣ ꯍꯥꯏ kaidano
यूपीꯗꯅꯦ ꯊꯔꯛ ꯌꯥꯟꯕꯤ ꯄꯥꯏꯕꯗ ꯀꯩꯝꯇꯧꯕꯤ ꯅꯥ ꯀꯔꯤ ꯔꯦꯡ ꯍꯥꯏ ꯑꯩ ꯁꯤꯄꯥꯏꯗ ꯂꯩꯔꯦꯗ ꯁꯤꯄꯥꯏꯗꯒꯤ ꯑꯗꯨꯝ ꯆꯠꯂꯅꯤ ꯑꯩ ꯀꯩꯝꯇ ꯐꯪꯖꯗ꯭ꯔꯦ ꯁꯤꯄꯥꯏꯗꯒꯤ ꯁꯛꯂꯣ ꯁꯛꯂꯣ ꯊꯔꯛ ꯌꯥꯟꯕꯤ ꯁꯛꯂꯣ ꯊꯔꯛ ꯌꯥꯟꯕꯤ ꯄꯥꯏꯕꯗ ꯀꯩꯝ ꯇꯧꯕꯤ ꯁꯥꯠꯄ ꯂꯣꯏꯔꯛꯀꯦ ꯂꯝꯗꯥꯏꯒꯤ ꯕꯔ ꯕꯔ ꯄꯠꯊꯕꯤ ꯌꯥꯔꯦ गुड ꯌꯥꯔꯦ इवनिंग ꯌꯧꯔꯣ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯣ मारा मिक्स गुड इवनिंग मामा है जी मामा गुड इवनिंग कौन है ये ꯔꯤꯖꯦꯛ ꯂꯩꯕ ꯅꯨꯄꯤꯅꯤ यूपीरो होय इसे ꯈꯪꯉꯦꯅ सकलो ओ ꯇꯧ ꯏꯁꯩ ꯈꯟꯕꯤꯔꯛꯑꯣ ꯃꯌꯥꯝ ꯆꯦ ꯚꯦꯔꯤ नोंदम बदो ꯅꯥꯏꯁ ꯁꯣꯡ सकलो ओ है कई नोंदम भाई कई ꯍꯣ ꯅꯣꯡꯗꯝꯕ जे वेरी नाइस सॉन्ग है ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯅꯥꯏꯁ कपल थैंक यू नाइस कपल है संजीत सिंह सिलचर साइड माले वेलकम ब्रदर ꯄꯨꯟꯁꯤꯒꯤ लाइव से शेयर ꯑꯇꯟꯕ तौबीरमो मैमना चे चक चारबो चाक ꯆꯥꯛ तोꯛꯄꯗꯉꯥꯏꯔꯤ ꯇꯣꯛꯄꯗ ꯉꯥꯏꯔꯤ ꯍꯜꯂꯣ हेलो कदाइदगिनो ꯀꯗꯥꯏꯗꯒꯤꯅꯣ सुगुनु अम्पोक्पेदगिनी ये नाइस सॉन्ग है जी या नाइस सॉन्ग है बा ꯌꯥ ꯅꯥꯏꯁ ꯁꯣꯡ 2000 कयादा लुहोंगे कई इंजांग चारे 2000 कयादा ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯔꯒꯦ 2000ꯒꯤ ꯃꯃꯥꯡꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯏꯕꯥꯅꯤ कई इंजांग चारगे nga marum thonge ꯑꯩꯈꯣꯏꯗꯤ ꯂꯥ 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 ꯂꯥ. ꯏꯁꯩ ꯍꯧꯔꯁꯦ ꯏꯁꯩ ꯈꯟꯂꯛꯑꯣ ꯃꯌꯥꯝ ꯑꯄꯥꯝ ꯑꯄꯥꯝꯕ ꯏꯁꯩ ꯈꯟꯕꯤꯔꯛꯑꯣ ꯈꯔ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯈꯟꯕꯤꯔꯛꯑꯣ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯍꯧꯅ ꯏꯪꯊꯝ ꯀꯥꯂꯦ ꯄꯨꯟꯅꯥꯏ ꯀꯩꯅꯣ ꯄꯨꯟꯅꯥꯏꯑꯕꯣ ꯆꯦꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯖꯦꯅꯤꯕ ꯖꯦꯅꯦꯕꯥ ꯂꯣꯄꯦꯁ ꯑꯁ ꯉꯍꯥꯟꯋꯥꯏꯗꯤ ꯀꯩꯅꯣ ꯅꯍꯥꯟꯋꯥꯏꯗꯤꯀꯣ ꯂꯣꯄꯦꯁꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯅꯀꯣ ꯑꯗꯒꯤ ꯁꯤꯁꯇꯔꯒ ꯂꯣꯄꯦꯁꯁꯦ ꯕ꯭ꯔꯣꯒꯁꯦ ꯀꯌꯥꯝ ꯀꯩ ꯍꯥꯏꯅꯣ ꯀꯃꯥꯏꯅ ꯊꯦꯡꯅꯔꯛꯏꯅꯣ ꯑꯣ ꯊꯦꯡꯅꯔꯛꯀꯦ ꯕꯤꯒꯣꯗ ꯈꯪꯅ ꯈꯥꯏꯔꯛꯏꯅꯦ ꯕꯤꯒꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯕꯤꯒꯣ ꯏꯁ ꯗ ꯕꯦꯁ ꯍꯥꯏꯁꯦ ꯆꯦ ꯑꯉꯥꯡ ꯄꯣꯛꯂꯔꯣꯏꯗ꯭ꯔꯣ ꯈꯪꯗꯦꯅ ꯁꯨꯡꯑꯣꯏ ꯑꯣꯏꯕ ꯌꯥꯗꯦ ꯀꯔꯤ ꯀꯥꯟꯗꯕꯗ ꯑꯣ ꯑꯩ ꯁꯤꯜꯆꯔꯗꯒꯤꯅꯦ ꯍꯥꯏ ꯃꯥꯜ ꯑꯗꯨ ꯕꯨꯂꯦꯠ ꯁꯤꯡꯒꯥꯗꯗꯣꯏꯅꯦ ꯁꯛꯂꯛꯑꯣ ꯇꯥꯃꯣ ꯏꯁꯩ ꯕꯨꯂꯦꯠ ꯕꯨꯂꯦꯠ ꯁꯛꯂꯛꯑꯣ ꯕꯨꯂꯦꯠ ꯍꯥꯏꯕ ꯕꯨꯂꯦꯠ 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 ꯑꯣ ꯑꯅꯨꯄꯤ ꯅꯨꯄꯤ ꯀꯣꯏꯒꯤ ꯀꯣꯏꯒꯦ ꯀꯣꯏꯖꯧ ꯀꯣꯏꯖꯧ ꯈꯨꯗꯣꯜ ꯄꯤꯒꯦ ꯄꯤꯖꯧ ꯃꯤꯠꯌꯦꯡ ꯁꯣꯏꯒꯦ ꯁꯣꯏꯖꯧ ꯑꯎꯕ ꯄꯥꯝꯒꯦ ꯃꯥꯏꯅ ꯄꯥꯝꯖꯧ ꯀꯦꯟꯗ꯭ꯔ ꯊꯛꯅꯤꯡꯉ ꯊꯛꯆꯧ ꯉꯥꯎꯅꯤꯡꯉ ꯉꯥꯎꯖꯧ ꯂꯥꯡꯅꯤꯡꯉ ꯂꯥꯡꯖꯧ ꯀꯣꯏꯅꯤꯡꯉ ꯀꯣꯏꯖꯧ ꯏꯁꯩ ꯁꯛꯂꯛꯑꯣ ꯄꯩꯁꯥ ꯊꯥꯔꯛꯑꯒꯦ ꯍꯥꯏꯁꯤꯗꯤ ꯑꯗꯨꯒ ꯂꯝꯂꯝꯕꯤ ꯀꯅꯥꯗ ꯑꯉꯥꯡ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯉꯥꯡ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯦ ꯂꯣꯟꯅ ꯊꯃꯣꯏꯗꯣ ꯄꯤꯔꯝꯕ ꯊꯣꯛꯂꯛꯑꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯣ ꯑꯁ ꯉꯍꯥꯟꯒꯤ ꯏꯁꯩ ꯈꯪꯅ ꯉꯍꯥꯟꯗꯗꯤ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯁꯛꯂꯛꯑꯣ ꯈꯪꯅ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯣ ꯀꯂꯛꯏꯀꯣ ꯀꯂꯛꯏ ꯕꯤꯗ꯭ꯌꯥ ꯁꯈꯤ ꯈꯠꯅ ꯆꯩꯅ ꯌꯩꯅꯁꯨ ꯅꯣꯡꯃꯀꯤ ꯂꯩꯔꯤ ꯇꯝꯃꯤꯟꯅꯈꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯟꯗꯦ ꯇꯟꯗꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯅꯇꯨꯗꯣ ꯅꯇꯧꯗꯣ ꯑꯝꯇ ꯁꯛꯄꯤꯌꯨ ꯅꯇꯧꯗꯣ ꯑꯝꯇ ꯁꯛꯄꯤꯌꯣ ꯅꯇꯧꯗꯣꯕꯨ ꯀꯩ ꯏꯁꯩꯅꯣ ꯂꯩ ꯀꯩꯅꯣꯗꯣ ꯇꯦꯎ ꯀꯩꯅꯣ ꯇꯦꯎ ꯇꯦꯎ ꯑꯗꯤ ꯅꯇꯧꯗꯣ ꯀꯩꯅꯣ ꯍꯥꯏꯔꯒ ꯇꯦꯎ ꯇꯦꯎ ꯑꯌꯦ ꯄꯥꯔꯣꯏꯗꯧꯔꯤ ꯈꯜꯂꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯏꯁꯩꯗꯣ ꯐꯖꯕꯅꯦ ꯑꯗꯨ ꯏꯁꯩꯗꯣ ꯗꯟ ꯗꯟ ꯗꯟꯗꯤꯒꯤꯔꯥ ꯍꯥꯏꯕ꯭ꯔꯥ ꯗꯟꯗꯤꯒꯤꯅ ꯍꯥꯏꯕ ꯕꯦꯕꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯅꯣꯡꯃ ꯐꯣꯡꯗꯣꯛꯀꯦ ꯈꯟꯖꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯀꯧꯇꯥ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯊꯤꯟꯒꯦ ꯐꯣꯡꯗꯣꯛꯇꯅ ꯆꯠꯍꯟꯈꯤꯕ ꯑꯩꯅ ꯏꯁꯩ ꯃꯌꯦꯛꯁꯦ ꯀꯥꯎꯔꯦꯕ ꯑꯗꯨ ꯏꯁꯩ ꯃꯌꯦꯛꯇꯣ ꯕꯥꯕꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯩꯈꯣꯏ ꯉꯥ ꯃꯔꯨꯝ ꯊꯣꯡꯉꯦ ꯃꯤꯔꯥꯏꯕꯤꯔꯁꯨ ꯀꯥꯏꯗꯦ ꯃꯤꯔꯥꯏꯕꯤꯔꯁꯨ ꯀꯥꯏꯗꯦ ꯊꯨꯡꯅꯗꯕꯅ ꯐꯩ I am ꯇꯧꯕꯗꯨꯔꯣ learning Manipuri from Mumbai. Thank you, bro. ꯇꯥꯍꯧꯔꯦ ꯀꯅꯥꯒꯤꯅꯣ ꯁꯝꯖꯩꯒꯤ ꯒꯨꯂꯥꯞ ꯑꯁ ꯋꯥꯔ Nice. ꯃꯃꯥꯡꯒꯤ ꯏꯁꯩ ꯉꯥꯛꯇꯅꯤ ꯐꯥꯗ꯭ꯔꯦꯅꯦ ꯑꯗꯨꯁꯤꯡ Hindi ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯂꯛꯑꯣ ꯍꯤꯟꯗꯤ ꯏꯁꯩ ꯐꯖꯕ ꯅꯪ ꯁꯛꯂꯛꯑꯣ ꯗꯗꯥꯔꯗꯤ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯉꯥꯡ ꯀꯅꯥ ꯀꯩ ꯍꯥꯏꯅꯣ
ꯑꯉꯥꯡ ꯀꯟꯅ ꯁꯦꯝꯃꯤ ꯍꯥꯏꯈꯤꯕꯗꯣ ꯁꯦꯝꯃꯤ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯕꯤ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯊꯨꯅ ꯄꯣꯛꯄ ꯌꯥꯒꯗꯕꯒꯤ ꯁꯤꯁꯇꯦꯝ ꯈꯪꯕꯤꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯎ ꯁꯣꯏꯗ꯭ꯔꯦꯗꯅ ꯖꯦꯜ ꯆꯪꯕ ꯁꯛꯄꯤꯌꯨ ꯍꯥꯏ ꯔꯇꯟ ꯂꯝꯕꯤꯌꯥꯒꯁꯦ ꯍꯩꯇꯦꯗ रात लंबी है तेरे मेरे बाल में हो गई मसीने करीना कभी तू पुछे चले तू किथे चली नुंटीगी खले अन्न खले ब्रोगी मिंगदी ब्रोगी मिंग रोजेन जुमनाम ब्रोदी लेरे नोई नचन नुपीगा लेरदी अम्ता सेमा ओब्रो इचन मचन नुपी अमदी लेबुको मचन नुपी अमा लेबसे मासे hyper हाइदी thanks for कनो मोय शाय replying लेबीदो brother I तवेबा can't understand what are you saying but I appreciate for communicating with other viewers also hi thank you for coming brother आई जम्मूदा लय होजिक जम्मू एंड कश्मीर जम्मू कश्मीर माजो आर्मी अगर माला तुम साथ अगर तुम साथ हो दुनिया से doctor ga tana ro pok ताना इने दुइने का हाल वीडियो में वीडियो है अस वीडियो दा हारे गुली में आम लौरे तो हाय यार ब्रो वाला चाक चाना चार बो चाक चारे आई मकना मरम ओइरागा आयेपा तेरे नजरों ओइराबा नंगोंदा नंगोंदगी कनो याम हराव कनो हराव लेबा माले बुका हराव न लेबा माले है नोइबू है बात की रो नत्ते फाइव गार्ड की रोक गई नो गार्ड ये नहीं मुझे पता नहीं आपको हिंदी आती है पर अगर आती है तो रिप्लाई कीजिए हाँ आता है हिंदी आता है मैं भी आती हूँ चिचे सी कई लमदई नो है आई थोबाल थोबाल देखी ने हाइपर हाइपर ब्रदर आप जो पूछना चाहते हैं पूछ सकते हैं हम हिंदी आता है मणिपुर की एक्ट्रेस था पामजबा लई ब्रो एक्ट्रेस आई सोमा अचिकपा अहिंग सगला ओ अचिकपा नाइस कपल अहिंगे तुमगे इनामा दादा गुड नाइट आप कौन सी यूनिट से है हाय जीदी 224 का ठीक है हाय जीदी नुशेबा नन्ना करिगी वारोरीबा ओइना जबा नंगी न तोदुना ठीक है हाय जीदी है न नुशेरे कई मथेल चार गए थे दादा नींबू है मणिपुरी मणिपुर मणिपुर में हस्बैंड एंड वाइफ को क्या बोलते हैं मतई मनाओ मतई मनाओ मतई मनाओ बोलते हैं तेरे नाम सगला ओ हाय जीदी तेरे नाम हमने किया है जैसे डेली लाइफ जीवन अपना सारा आते सनम हैं हो हाँ डेली लाइफ तकरीबन डेली तो नहीं है मतलब तकरीबन हफ्ते में 1-2 बार तो हो जाता है 2-3 बार हो जाता है सिंगा ये सिंगा का क्या नाम है उसका मंजिला सिंगा मणिपुरी नहीं आता है क्या आपको अबे कैच सिंगा आज दी मैतई होई दाइने खंगदेदा मैतैरा मयाङ्रा करिनो मीनू पंजाबी नहीं आती मैनू पंजाबी
पंजाबी नहीं आंदी है ꯑꯩꯅ ꯂꯦꯡꯒ꯭ꯋꯦꯖ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯕꯁꯦ ꯄꯟꯖꯥꯕꯤ ꯑꯩ ꯄꯟꯖꯥꯕꯤ ꯌꯥꯝ ꯍꯩꯅꯤꯡꯉꯦꯕ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯄꯟꯖꯥꯕꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ आरजे कपल है से कहीं नो चे आर जे हाइदी आर हाइबदी रोजेन जे हाइबदी जेनेवा रोजेन जेनेवा कपल हाइबदी मिंगदो लोइनमक थारदि याम सांगिदनको अदुगी शॉर्टकट ता आर जे कपल हाइगिदो के ताना सुनो पुंग तरा ताजी याम थी ngल्ली चे याम This हाइये is so इसे cute अमुक्ता from सला Maya. उ मणिपुरी इसे करी इसे चलोगे चे तुमगे बाय थैंक यू बाय बाय so sweet boys thank you iPhone लोगी कौन सा से हमको सब ओ मणिपुरी की है आई जब हवा तैयार हो करी है तनो नाइस यूट्यूबर नेम है थैंक यू नेने ने इसे सकपदो यामना नुंगाई है मैम लाइव शेयर तो बियो angang nuparo nupiro che hai pan nupa geno ibai che chakhrabani ne ibai noi saklo o hai kari sei sak sige me क्या चंगी चार्ज या चार्ज आपका फेवरेट सॉन्ग क्या है हाजी एक प्यार का नगमा है मैंने पामजावा इसे हाजी मौजू के रवाने है आईगी पूंछी है पति आईगी पूंछी नंगी पूंछी ना बने जुदे आईगी पूंछी करिनो तौदरो हाय जेनेवा हाय हादा जेम्स जेम्स थिंग जम हाजी कौन दा जेम्स सिंजमई दा जेम्स जेम्स नाम से ले जाएंगे जेम्स अनी हम सुन रहे हैं नंग न खंगी बता जेम्स तो नहीं से करम बोल जेम्स अदुना तब जो जेम्स जेम्स थोक तो ना डीजे अदुना डीजे ने जेम्स थोक तो ना सदानंद गिदो चुम्मे हाय जेनेवा ऐसे ही हम हेको अदुना सदान आईगी पुंसे कारिनो खंजद्राबा पुंसेने असुमना हिंबागी आट्राबो लैरे बारा नचानुबी हको चे निंजरुबा माना थैंक यू पोक्जरगे मिराइरबादा चाक्लेबा थमोइदा आईगे असुमना चाक्तबरा नंदी चेकला थेंगलाबा आहिंगे नुशी नुशी रबा खोंजेना नुसन हल्ले नुशी बेनंबो खंद्री इसे में काउरी लटली आर हाजी के नो बियार ब्रो है रो तुझे नाराज नहीं जिंदगी हैरान हूँ मैं ओ हैरान हूँ मैं तेरे मासूम सवालों से परेशान हूँ मैं ओ परेशान हूँ मैं जीने के लिए
ꯃ꯭ꯌꯨꯖꯤꯛ ꯊꯤꯜꯂꯤꯔꯣ ꯀꯩꯅꯣ ꯒꯦꯔꯨꯋꯥ ꯁꯛꯂꯛꯑꯣ ꯍꯥꯏꯕ ꯀꯩꯅꯣ ꯁꯤꯕꯣ ꯀꯩꯅꯣ ꯒꯦꯔꯨꯋꯥ ꯁꯛꯂꯛꯑꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯒꯦꯔꯨꯋꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯆꯥꯅꯨꯄꯤꯗꯣ ꯑꯐꯥꯎꯕ ꯁꯤꯡꯒꯔ ꯑꯣꯏꯍꯜꯂꯨꯀꯣ ꯍꯣꯏ ꯑꯣꯏꯍꯟꯒꯦ ꯑꯩ ꯁꯤꯡꯒꯔ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯐꯪꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯅꯕ ꯍꯣꯠ ꯀꯩꯅꯣ ꯅꯨꯡꯁꯤꯕ ꯍꯣꯠ ꯇꯧꯕꯗꯣ ꯅꯨꯡꯁꯤꯕ ꯍꯣ ꯁꯤ ꯁꯣꯜ ꯑꯣꯐ ꯃꯥꯏꯁꯦ ꯆꯥꯏꯅꯥꯗ ꯂꯣꯏ ꯆꯩꯅꯥ ꯃꯥꯜꯂꯦ ꯆꯩꯅꯥꯔ ꯀꯣꯔꯤꯌꯥꯔ ꯑꯃꯗꯤ ꯑꯣꯏꯔꯅꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯏ ꯏꯕꯥꯏ ꯂꯦꯡꯒ꯭ꯋꯦꯖ ꯅꯪ ꯌꯧꯔꯛꯄ ꯀꯩ ꯍꯥꯏꯅꯣ ꯌꯧꯔꯛꯄꯁꯤꯅ ꯌꯥꯎꯔꯛꯄꯁꯤꯅ ꯃꯒꯨꯟ ꯑꯃ ꯊꯣꯛꯑꯦ ꯌꯥꯎꯋꯦ ꯊꯣꯛꯄꯅꯦ ꯊꯦꯡꯛ ꯌꯨ ꯆꯦꯔꯥꯅꯤ ꯁꯔꯃꯅ ꯁꯛꯄ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯁꯛꯂꯛꯑꯣ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯅꯤꯡꯖꯪꯉꯛꯑꯣ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯍꯥꯏꯁꯦ ꯀꯩ ꯏꯁꯩꯅꯣ ꯑꯔꯤꯕ ꯏꯁꯩ ꯑꯣꯏꯔꯝꯅꯤ ꯃꯦꯅꯦ ꯄ꯭ꯌꯥꯔ ꯀꯌꯥꯒꯤ ꯏꯁꯩ ꯁꯛꯁꯤꯔꯥ ꯌꯦꯡꯒꯦ ꯁꯤꯒꯤ ꯉꯥꯏꯈꯣ ꯀꯌꯥ ꯂꯥꯏꯛ ꯀꯌꯥ ꯁꯨꯔꯒꯦ ꯌꯦꯡꯒꯦ 55 ꯅꯠꯇꯤꯌꯦ ꯀꯃꯦꯟ ꯀꯌꯥ ꯉꯥꯏꯈꯣ ꯁꯨꯔꯒꯦꯕ ꯑꯝꯇ ꯀꯣꯟꯅ ꯌꯦꯡꯉꯣ ꯑꯩ ꯀꯩꯅꯣꯝꯇ ꯌꯦꯡꯉꯣ ꯀꯩ ꯍꯥꯏꯅꯣ ꯁꯦ ꯂꯛꯈꯤꯄꯨꯔ ꯆꯠꯂꯨꯔꯕꯣ ꯍꯥꯏ ꯑꯩ ꯆꯠꯇ꯭ꯔꯤ ꯂꯛꯈꯤꯄꯨꯔ ꯍꯥꯏꯕ ꯂꯛꯈꯤꯄꯨꯔ ꯆꯠꯇ꯭ꯔꯤ ꯆꯦ ꯍꯥꯏ ꯍꯥꯎ ꯑꯩꯅ ꯈꯨꯝꯗꯧ ꯅꯠꯇꯦ ꯅꯪꯅ ꯈꯨꯝꯗꯧꯅꯤ ꯍꯥꯎ ꯍꯧꯖꯤꯛꯁꯦ ꯇꯧꯕꯗꯣ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯌꯦ ꯁꯗꯥꯅꯟꯗꯒꯤꯗꯣ ꯑꯣꯏꯔꯝꯅꯤ ꯁꯤꯗꯤ ꯈꯨꯖꯤꯁꯦ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯥ ꯈꯨꯖꯤꯁꯦ ꯇꯝꯂꯕꯅꯤ ꯇꯝꯂꯕꯅꯤ ꯅꯐꯝꯗ ꯀꯔꯝꯕ ꯅꯨꯡꯁꯤ ꯔꯤꯂꯤꯖꯟ ꯆꯠꯀꯦ ꯈꯨꯗꯣꯜ ꯑꯣꯏꯅ ꯍꯩꯌꯦ ꯍꯥꯏ ꯍꯥꯏꯗꯣꯛꯂꯨꯅꯨ ꯀꯅꯥꯗ ꯇꯝꯊꯣꯛꯂꯨꯅꯨ ꯋꯥꯔꯤꯁꯦ ꯍꯥꯏꯗꯣꯛꯂꯨꯅꯨ ꯀꯅꯥꯗ ꯇꯝꯊꯣꯛꯂꯨꯅꯨ ꯋꯥꯔꯤꯁꯦ ꯀꯅꯥ ꯈꯪꯍꯟꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ ꯊꯃꯣꯏꯗ ꯂꯣꯟꯅ ꯀꯔꯝꯕ ꯔꯤꯂꯤꯖꯟ ꯆꯠꯀꯦ ꯑꯩꯈꯣꯏꯗꯣ ꯑꯗꯨ ꯆꯦ ꯑꯩ ꯔꯤꯂꯤꯖꯟꯗꯤ ꯆꯥꯛ ꯑꯗꯨꯝ ꯍꯤꯟꯗꯨꯅ ꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯦ ꯑꯩ ꯃꯩꯇꯩꯅꯦ ꯆꯥꯛ ꯍꯥꯏꯇꯥꯔꯦ ꯇꯣꯛꯑꯦ ꯆꯦꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯩꯈꯣꯏ ꯇꯣꯛꯑꯦ ꯆꯥꯔꯦ ꯆꯦ ꯊꯦꯡꯛꯁ ꯁꯛꯄꯤꯔꯛꯄꯒꯤ ꯍꯥꯏ दिल दीवाना कर बिन ꯍꯟꯗꯛꯇꯤ सजना ꯊꯥꯕꯜ के ꯊꯥꯕꯜ ꯆꯣꯡꯈ꯭ꯔꯦ माने ना ꯑꯗꯨ ꯏꯁꯩꯗꯣ ꯁꯛꯁꯦ ꯅꯪ ꯅꯨꯄꯥ ꯁꯛꯂꯛꯑꯣ ꯑꯩ ꯅꯨꯄꯤ ꯁꯛꯂꯛꯀꯦ ꯑꯁ ꯑꯗꯨ ꯏꯁꯩꯗꯣ ꯕꯨꯡꯉꯣ ꯏꯕꯥꯅꯤ ꯁꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯕꯨꯡꯉꯣ ꯌꯥꯝ ꯍꯩꯕꯅꯦ ꯑꯗꯨ ꯏꯁꯩꯗꯣ ꯀꯦꯔꯥꯎꯀꯦ ꯊꯥꯔꯛꯀꯦ ꯑꯩ ꯑꯣꯀꯦ ꯑꯗꯨꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏ ꯑꯩ ꯀꯦꯔꯥꯎꯀꯦ ꯊꯥꯔꯛꯀꯦ ꯑꯗꯨꯗꯨꯀꯣ दिल दीवाना दिल सजना ꯑꯣꯀꯦ के ꯑꯗꯨꯁꯨ ꯄꯥꯝꯃꯦ माने ना ꯀ꯭ꯌꯥ ꯒꯥꯅꯥ ꯍꯦ ꯍꯥꯏꯁꯤꯗꯤ दिल दीवाना बिन सजना की माने ना ये ꯖꯦꯅꯤꯕꯥ ꯅꯪꯅ पागल ꯂꯥꯞꯅ है ꯇꯥꯝꯅ ꯂꯩꯈꯤꯕꯁꯨ ꯂꯩꯈꯤꯕꯁꯨ ꯇꯧꯕꯗꯣ ꯁꯛꯂꯛꯑꯣ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯂꯥꯞꯅ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯁꯨ ꯇꯧꯕꯗꯣ नन्ना लापना तामना नन्ना लापना तामना तामना लेख्रबसु नन्ना लापना तामना तामना लेख्रबसु लेंदना लई ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯏꯅꯥꯛꯇ ꯂꯩꯍꯟ ꯑꯗꯨ ꯅꯪꯒꯤꯗꯨꯅ ꯌꯥꯝ ꯊꯨꯏꯕꯗꯨꯅ ꯁꯛꯄ ꯐꯖꯔꯣꯏꯕ ꯌꯥꯝ ꯇꯞꯄꯅꯦꯕ ꯑꯗꯨ ꯏꯁꯩꯗꯣ ꯁꯤ ꯏꯁꯩꯁꯦ ꯁꯛꯁꯦ ꯅꯪ ꯁꯛꯂꯣꯕ ꯅꯪ ꯅꯣꯏꯕꯥꯅꯤ ꯀꯩꯅꯣ ꯀꯩꯅꯣ ꯃꯛꯄꯤ ꯍꯣꯕꯤ ꯀꯔꯤ ꯅꯣꯏꯕꯥꯅꯤꯃꯛꯀꯤ ꯍꯣꯕꯤ ꯀꯩꯅꯣ ꯑꯩ ꯍꯣꯕꯤ ꯏꯁꯩ ꯁꯛꯄ ꯃꯥꯏ ꯍꯣꯕꯤ ꯅꯪ ꯑꯩꯗꯤ ꯍꯣꯕꯤ ꯀꯣꯏꯕ ꯆꯠꯄ ꯃꯥꯏ ꯄꯥꯝꯃꯦ ꯍꯣꯕꯤ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯀꯣꯏꯕ ꯀꯣꯏꯕ ꯆꯠꯂꯗꯤ ꯌꯥꯔꯦ ꯑꯩꯗꯤ ꯗꯤꯜ ꯗꯤꯋꯥꯅ ꯁꯛꯁꯦ ꯍꯥꯏꯕꯅꯦ ꯁꯛꯑꯁꯤ ꯁꯛꯇꯕ ꯌꯥꯔꯣꯏ ꯀꯩꯅꯣ So you worship Hindu and Maitai religion together. I am Christian. अच्छा ꯁꯛꯂꯛꯑꯣ
इचेगी इचानुपादुदी कायदा लेखगे कक्सिंगदा What is your favorite holiday? Nasa buwan mo sa atin. दिल दीवाना बिन सजना के माने ना दिल दीवाना बिन सजना के माने ना ये पगला है समझाने से समझे ना ये पगला है समझाने से समझे ना धक धक बोले इत nasa oo nang ginese are ya bungo na yan hay nang si zinataba mo julay banine isa ya mo dunia mage apne nene isa yam hay ye hay thank you amo julay banine dil diwana bin sajna ke karaoke shlai reko साथे यार तूने क्या किया अदुदी hay dai ne ash Haite. Ali be say haite. ali boy jo sidi hit boy be sai ne Ali be hit boy haite. nungai riye makok te thar ke तूने क्या किया ले लिया तूने क्या किया मैंने किया तेरा इंतजार इतना करो ना मुझे प्यार इतना करो ना मुझे प्यार साथिया तूने क्या हिंदी ईसाई जू जामना है सुपर सिंगर थैंक यू करना इंतजार मैंने किया है क्यों मैंने किया है तुझे प्यार बेले यार तूने क्या किया तमकते दा Thank you, Dalex. Kencinang si Sayana Sakhu. Salak. Khanbiro Manipur sai. Sigi kanu sai jam phajaba sai ne. Manipur sai khanbiro karamba sakpa pamge. Chenang se Hourase dagi kaina no. इतनी मोहब्बत सहना सजूंगा सच मानो जिंदा क्या यूट्यूब में हाँ बहुत लोग देखते हैं जिम्मा मैं हूँ तो क्या जाने का मन्ना
चे इचोई चोइरो इचोई चोइरे वाखलसे नुंशिबन शुमहतले मंगलान गुमले ताइबंगशु ताइबंग गुमले मंगलान शु अवाबे पाक्ता अमुक लुकलुई हैब्रो हाइत्रे या भाई कोई ना इसे तो फादे क्या आप लोग ब्लॉग देखते हो क्या यूट्यूब में हाँ हाँ बहुत ज़्यादा देखती हूँ चे वाओ चे नतौदो तारगा अमतगा सपिरो नतौदो इसे दो आई सुखा फादबा इसे ने दुदो फारे फजर फदी फजबने बदु इसे तो नाइस सॉन्ग थैंक यू अब जीना मरना मेरा जन्म तेरे हाथ है मैंने कहा ना सनम अब तू कई हाइबन कावरे तुझे अब तू मेरे साथ है तो फिर संभाल ꯌꯦꯡꯁꯤꯟꯅꯗꯅ ꯇꯧꯕꯗꯨꯔꯣ ꯁꯤꯗꯤ ꯐꯥꯏ ꯀꯩꯅꯣ ꯑꯗꯨꯅꯤꯅ ꯇꯧꯗ꯭ꯔꯣ ꯍꯥꯏꯁꯦ ꯌꯦꯡꯁꯤꯟꯅꯗꯅ ꯌꯦꯡꯁꯤꯟꯅꯗꯅ ꯑꯗꯨꯗꯤ ꯄꯤꯔꯛꯑꯣ ꯌꯥꯔꯦ ꯁꯤꯗ कल हो ना हो ꯌꯦꯡꯁꯤꯟꯅꯗꯅ ꯎꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯄꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯖꯩ ꯐꯪꯕꯁꯨ ꯉꯝꯗꯦ ꯏꯅꯥꯛꯇ ꯆꯪꯕ ꯐꯥꯎ ꯀꯤꯔꯤꯕꯅꯤꯗꯣ ꯑꯩꯅ ꯈꯪꯗꯣꯛꯄ ꯌꯦꯡꯊꯣꯛꯄ ꯅꯍꯥꯇꯥꯇꯣ ꯎꯍꯧꯕ ꯈꯪꯍꯧꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯇꯧꯗꯣ ꯀꯨꯏꯔꯦꯕ ꯁꯤ ꯏꯁꯩꯁꯦ ꯇꯥꯗꯕꯗꯨꯅꯅꯦ sorry for this kainom hare ing tapchaba saraduna laithokpaduna aina hena nushire aidi hena nushire ai sumai karaoke thar sakpa haiteba kai badu isai dugi makokto yengsinnadana usinnadana ꯂꯩꯊꯣꯛꯄꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯖꯩ ꯐꯪꯕꯁꯨ ꯉꯝꯗꯦ ꯏꯅꯥꯛꯇ ꯆꯪꯕ ꯐꯥꯎ ꯀꯤꯔꯤꯕꯅꯤꯗꯣ ꯑꯃꯦꯟ for if कहीं इतई वॉइस से यामना फजई थैंक यू जेनेबा एक प्यार का नगमा है मौजों के रवानी है जिंदगी इसे सबके कुछ भी नहीं तेरी मेरी कहानी है एक प्यार का नगमा है ला 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 saglo o iche arangba दूधा है नदियों के मैं तेरा किनारा हूँ तू मेरा सहारा है मैं तेरा सहारा हूँ आँखों में समंदर है आशाओं का पानी है जिंदगी और कुछ भी नहीं तेरी मेरी कहानी
ꯀꯤꯖꯩꯅꯦ ꯇꯧꯕꯗꯣ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯀꯤꯖꯩꯅꯦ ꯑꯩꯗꯤ ꯅꯨꯡꯁꯤꯒꯤ ꯃꯩꯆꯥꯛ ꯇꯝꯕꯤꯔꯝꯃꯨ ꯉꯥꯎꯖꯔꯤꯕꯤ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄꯤꯅꯨ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯑꯩꯕꯨ ꯂꯝꯍꯦꯟꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ ꯂꯝꯍꯦꯟꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ hãy kijayne aidi nushige maicha tambiramni mà sắp đi ngoài xin xã hình vậy sao aibu nungsiba tambiriba lon thoktraba satamni nahaki nukliba minokna kanang lahale aibu mafam khanda lale nang sudo aibu nungsiba tambiriba lon thoktraba satamni nahaki nukliba minokka kangaw lahale aibu mafang khangam achikpa ahingsu loi khare thok lamba thajasu chang khare lau khắc loi sai do achikpa ahingsu loi khare thok lamba thajasu Hourase adubu taduna lay hore na kung siga pamubenangi wahasin pamubenangi wahasin pamubenangi wahasin Cheers to Yam Thầy. Thank you. Then bye. Good night. Bye bye. Wow Yam Thầy dậy say cho. Đang xem mà đang ngồi má Ê. Kanna sabdo yaar Kanna sao sai kana no da kai har su sai quarter da leina sai quarter rồi mi na thilli me da kana kai har ge ma lo ge kana ta masi sai sabdo phangan de kai no gi sai jo sakse papai sai kali sai jo sakse na nupai salo ai nupi salo ke muthalo kali sai salo no ke to ta ai sai na thaduna ai ge leng junda inakta phong libon nure hang laba atiyada sinate bom này đây này tamna uri badne du su kusalo si kero ke này adu ne sa sai papa cái cycle rồi linh thang thôi adum thao adum sa adum nungai bne ongi cheklag iche hau che ai thu re
ꯑꯃꯨꯛ ꯂꯥꯛꯑꯣ ꯕ꯭ꯔꯣ ꯁꯛ ꯌꯥꯝ ꯐꯖꯩ ꯆꯦꯅ ꯀꯦꯕꯤ ꯕ꯭ꯔꯣ ꯑꯩ ꯅꯣꯡꯃ ꯀꯦꯕꯤꯔꯛꯀꯦ ꯆꯦ ꯇꯥꯃꯤꯜꯒꯤ ꯏꯁꯩ ꯁꯛꯂꯛꯑꯣ ꯄꯟꯆꯤ ꯕꯣꯂꯦ ꯍꯦ ꯀꯌꯥ ꯄꯤꯌꯥ ꯑꯗꯨꯗꯣ ꯉꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯍꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯍꯩꯇ꯭ꯔꯦ ꯉꯍꯥꯟꯋꯥꯏ ꯑꯍꯥꯟꯕ ꯑꯗꯨꯏ ꯐꯤꯂꯝꯗꯣ ꯊꯣꯛꯂꯛꯏꯉꯩꯗ ꯑꯗꯨꯝ ꯁꯛꯑꯝꯕꯗꯣ ꯑꯗꯨ ꯑꯩ ꯍꯩꯔꯝꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯍꯩꯇ꯭ꯔꯦ ꯅꯨꯄꯥꯏ ꯁꯛꯂꯛꯑꯣꯅ ꯁꯤꯗꯤ ꯀꯦꯔꯥꯎꯀꯦ ꯅꯠꯇꯤꯌꯦ ꯁꯛꯂꯣ ꯑꯗꯨꯝ ꯅꯣꯏ ꯑꯅꯤ ꯂꯥꯏꯐꯁꯦ ꯌꯦꯡꯂꯒ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤꯗꯣ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯦ ꯑꯗꯨꯅ ꯏꯁꯩ ꯐꯖꯕ ꯐꯖꯕ ꯁꯛꯂꯛꯑꯣ ꯊꯦꯡꯛꯌꯨ ꯁꯛꯂꯛꯀꯦ ꯏꯀꯥꯏꯒꯤ ꯄꯜ ꯑꯃꯅ ꯏꯀꯥꯏꯒꯤ ꯄꯜ ꯑꯃꯅ ꯃꯥꯂꯦꯝꯒ ꯑꯇꯤꯌꯥꯒ ꯎꯅꯥꯎꯅꯥ ꯅꯛꯁꯤꯟꯅꯕ ꯉꯝꯗ꯭ꯔꯕ ꯃꯇꯧꯒꯨꯝ ꯀꯔꯝꯅ ꯊꯦꯡꯅꯔꯨꯔꯤꯕ ꯊꯃꯣꯏ ꯑꯅꯤ ꯌꯣꯠꯌꯦꯡꯊꯥꯡꯗꯨꯅ ꯅꯤꯕ ꯆꯦꯛꯂꯥꯒ ꯄꯥꯈꯛ ꯑꯣꯏꯔꯦ ꯆꯦꯛꯂꯥꯒ ꯄꯥꯈꯛ ꯑꯣꯏꯔꯦ ꯆꯦꯁꯦ ꯍꯩꯇꯕꯩꯅꯦ ꯃꯌꯥꯝ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯑꯩꯗꯤ ꯆꯦꯁꯦ ꯌꯥꯝ ꯍꯩꯇꯦ ꯃꯌꯥꯝ ꯐꯖꯩ ꯃꯥꯒꯤ ꯊꯦꯡꯛ ꯌꯨ ꯃꯥꯒꯤ ꯕꯤꯠꯇ ꯁꯨꯝ ꯑꯩꯒꯤ ꯕꯤꯠꯇ ꯁꯛꯏꯅꯦꯕ ꯍꯥꯞꯆꯜꯂꯤꯅꯤꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯄꯥꯝꯃꯦꯕ ꯏꯁꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯖꯕꯗꯨꯗ ꯌꯥꯗꯕ ꯔꯤꯀꯅꯦꯛꯇꯤꯡ ꯇꯧꯔꯤꯖꯦ ꯄꯨꯡ ꯑꯅꯤ ꯐꯥꯕꯩ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯛꯄ ꯇꯧꯕꯅꯦ ꯑꯗꯨꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡꯁꯨ ꯈꯣꯡꯀꯥꯞ ꯃꯁꯤꯡ ꯔꯣꯖꯦꯟ ꯁꯔꯁꯨ ꯍꯩꯇꯥ ꯍꯩꯕꯅꯦ ꯃꯥꯁꯨ ꯇꯧꯁꯟꯅꯩꯅꯦ ꯂꯣꯀꯦꯜꯔꯣ ꯑꯥ ꯇꯞꯅ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡꯁꯨ ꯐꯥꯔꯛꯂꯤ ꯄꯟꯊꯨꯡꯐꯝ ꯀꯩꯗꯅꯣ ꯈꯪꯂꯦ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯅꯤ ꯈꯜꯂꯝꯕ ꯇꯥꯏꯕꯪ ꯏꯄꯥꯛꯇ ꯇꯤꯜꯂꯔꯦ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯅꯤ ꯈꯜꯂꯝꯕ ꯇꯥꯏꯕꯪ ꯏꯄꯥꯛꯇ ꯇꯤꯜꯂꯔꯦ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜꯒꯤ ꯊꯧꯋꯦꯟꯁꯤꯡꯅ ꯋꯥꯈꯜꯒꯤ ꯊꯧꯋꯦꯟꯁꯤꯡꯅ ꯅꯪꯒꯤ ꯁꯛꯇꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯇꯧꯕꯗꯨꯅꯦ ꯑꯗꯨꯗꯣ ꯆꯦ ꯅꯪꯒꯤ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯇꯧꯔꯛꯑꯣ ꯊꯦꯡꯛꯌꯨ ꯆꯦ ꯗꯗꯥ ꯅꯣꯏ ꯑꯅꯤ ꯆꯥꯛ ꯅꯪꯒꯤ ꯁꯛꯇꯝ ꯆꯥꯕꯗꯣ ꯑꯩ ꯅꯨꯡꯁꯤꯕ ꯎꯍꯧꯗ꯭ꯔꯦ ꯍꯥꯏ ꯍꯦꯜꯂꯤ ꯂꯣꯏꯒ꯭ꯔꯦ ꯆꯥꯛ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡ ꯎꯅꯤꯡꯕ ꯍꯦꯜꯂꯤ ꯅꯪꯒꯤ ꯁꯛꯇꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡ ꯎꯅꯤꯡꯕ ꯍꯦꯜꯂꯤ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯈꯥꯡꯖꯔꯤ ꯑꯩꯅ ꯑꯩ ꯐꯥꯗ꯭ꯔꯤꯁꯤꯗꯤ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯉꯥꯎꯖꯔꯤ ꯈꯥꯡꯖꯔꯤ ꯑꯩꯅ ꯑꯩꯔꯣ ꯋꯥꯡꯖꯤꯡ ꯍꯥꯏꯁꯤꯗꯤ ꯃꯤꯀꯨꯞ ꯈꯨꯅꯤꯡꯒꯤ ꯌꯦꯡꯅꯤꯡꯕ ꯁꯤ ꯁꯤꯒꯨꯝꯕ ꯏꯁꯩꯁꯤ ꯂꯥꯎꯒꯗꯕ ꯏꯁꯩꯅꯤꯅ ꯁꯨꯔ ꯇꯥꯗꯦ ꯍꯥꯏꯕ ꯂꯥꯎꯗ꯭ꯔꯗꯤ
ꯂꯣ ꯁ꯭ꯀꯦꯜꯗ ꯁꯛꯑꯣ. ꯂꯣ ꯁ꯭ꯀꯦꯜꯗ ꯁꯛꯄꯗ ꯐꯖꯔꯣꯏ ꯍꯥꯏꯕ ꯃꯁꯥ ꯁ꯭ꯀꯦꯜꯗ ꯅꯠꯇꯕꯅꯤꯅ. ꯈꯨꯗꯤꯡꯒꯤ ꯌꯦꯡꯅꯤꯡꯕ ꯃꯥꯏ ꯊꯣꯡꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯎꯅꯤꯡꯕ ꯅꯇꯧꯅꯤ. ꯑꯩꯒꯤ ꯁ꯭ꯀꯦꯜꯗ ꯁꯛꯀꯗꯕꯅꯦꯕ ꯃꯁꯥ ꯏꯁꯩ ꯁ꯭ꯀꯦꯜ ꯅꯠꯇꯦ. ꯑꯋꯥꯡꯕ ꯁ꯭ꯀꯦꯜꯅꯦ. ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯌꯦꯡꯅꯤꯡꯕ ꯃꯥꯏ ꯊꯣꯡꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯎꯅꯤꯡꯕ ꯅꯇꯧꯅꯤ ꯉꯥꯎꯍꯜꯂꯦ ꯑꯩꯕꯨ ꯇꯧꯔ ꯂꯥꯎꯈꯠꯄꯅꯦꯕ ꯁꯤ ꯏꯁꯩꯁꯦ. ꯑꯗꯨ ꯁꯥꯡꯅ ꯁ꯭ꯀꯦꯜꯗꯣ ꯄꯥꯏꯔꯗꯤ ꯂꯥꯝ ꯉꯝꯃꯣꯏꯕ. ꯉꯥꯎꯆꯠꯅꯕ ꯁꯣꯏꯔꯔꯣꯏ ꯀꯣꯏꯁꯤꯜꯂꯛꯂꯗꯤ ꯑꯁꯨꯝ ꯑꯁꯨꯝ. ꯑꯉꯥꯎꯕꯤ ꯃꯥꯜꯂꯛꯑꯅꯤ ꯑꯗꯩꯗꯤ. ꯑꯣ ꯆꯦ ꯍꯥꯏꯁꯤꯗꯤ ꯁꯨꯔꯕꯂꯥ ꯑꯩ ꯈꯪꯕ꯭ꯔꯣ ꯅꯪ ꯍꯥꯏꯁꯤꯗꯤ. ꯃꯨꯊꯠꯂꯣ ꯌꯥꯔꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒꯤ ꯏꯁꯩ ꯉꯥꯛꯇ. ꯄꯥꯔꯐ꯭ꯌꯨꯝꯁꯨ ꯆꯥꯏꯕ ꯑꯉꯥꯡꯕ ꯒꯨꯂꯥꯞ ꯑꯃ ꯋꯥꯍꯩ ꯑꯃꯠꯇꯁꯨ. ꯑꯦ ꯑꯔꯕꯤꯟꯒꯤ ꯄꯨꯂꯞ ꯁꯣꯡ ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯕ ꯄꯨꯁꯄꯥꯔꯥꯅꯤꯒ ꯇꯧꯔꯒ ꯁꯛꯄꯗꯣ ꯁꯛꯁꯦ. ꯅꯪꯅ ꯍꯦꯛ ꯍꯦꯛ ꯇꯥꯕꯗ ꯄꯨꯁꯄꯥꯔꯥꯅꯤ ꯄꯨꯡ 2 ꯐꯥꯔ ꯀꯩꯗꯧꯔꯒꯦ ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯧ ꯊꯥꯗꯣꯏꯅꯤ. ꯀꯔꯤꯕ ꯑꯗꯨ ꯂꯧꯔꯤ ꯆꯠꯄꯤ ꯇꯧꯕ ꯌꯥꯎꯕꯗꯨ ꯅꯠꯇ꯭ꯔꯣ? ꯆꯤꯡꯕꯅꯦ ꯌꯥꯝꯅ. ꯁꯤ ꯂꯩꯔꯦ. ꯍꯩꯔꯥ ꯆꯤꯡꯕꯅꯦ ꯑꯗꯨꯗꯣ ꯌꯥꯝꯅ. ꯍꯩꯔꯥ ꯐꯖꯕꯅꯦ ꯆꯤꯡꯉꯁꯨ. ꯄꯨꯟꯁꯤꯗ ꯏꯁꯤꯡ ꯊꯛꯂꯣ ꯂꯥꯎ ꯈꯧꯔꯥꯡꯂꯕ ꯏꯄꯥ ꯏꯄꯨ ꯆꯤꯡ ꯆꯤꯡꯐꯝ ꯊꯥꯗꯣꯛꯄꯤꯒꯦ ꯂꯥꯎ ꯃꯅꯥ ꯀꯪꯂ ꯂꯣꯏꯔꯕ ꯈꯣꯡꯄꯥꯛꯅꯤꯗ ꯇꯦꯔꯥ ꯄꯥꯝꯕꯤꯗ ꯁꯔꯛꯈꯤꯔꯤꯇꯨ ꯃꯄꯨꯡꯌꯥꯏ ꯃꯦꯡꯅ ꯆꯠꯂꯤ ꯃꯦꯔꯥ. ꯌꯥꯝ ꯇꯞꯄꯦꯀꯣ. ꯁꯤꯡꯒꯔꯗꯒ ꯃꯥ ꯌꯥꯝ ꯇꯞꯄꯦ ꯍꯥꯏꯁꯤꯗꯤ. ꯑꯩꯅ ꯊꯨꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯏꯅꯦ ꯑꯩꯅ ꯃꯥꯅ ꯇꯞꯄꯦ ꯍꯥꯏꯁꯦ. खुदिंग मेरा वा सुमन खुदिंग मेरा वा थमै परै दिवानी बाइदा लीला सञ्चेबा गोधदोनबु खुरुम्बा हरि उठां गांजिंबा हरि कोलोय सपना था लर्निंग परै चेतना था हरि कोलोय सपना था जोयो जोयो राधे गोविंद राधे जयो जयो राधे गोविंद राधे 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 गोविंद राधे असपथमोय पुरुना इसाई फागी वैद्य मान को अदुइने सच असपथमोय पुरुना केबदी चुंबरा मोये हाय बतुना चखिबदी चुंबरा.
ꯆꯠꯈꯤꯕꯗꯤ ꯆꯨꯝꯕꯔꯥ ꯆꯠꯈꯤꯕꯗꯤ ꯆꯨꯝꯕꯔꯥ ꯇꯥꯏꯕꯪꯒꯤ ꯂꯧꯀꯔꯤꯅꯣ ꯍꯣ ꯗꯗꯥ ꯆꯤꯆꯦ ꯑꯗꯨ ꯀꯃꯦꯟ ꯄꯥꯗ꯭ꯔꯕꯅꯤꯅ ꯇꯨꯝꯃꯨꯔꯒꯦ ꯑꯩꯁꯤꯗꯤ ꯅꯆꯥ ꯅꯨꯄꯥꯗꯨꯗꯤ ꯕꯣꯔꯤꯡꯗ ꯆꯦꯒꯤ ꯂꯥꯏꯐꯁꯦ ꯌꯦꯡꯗꯤ ꯌꯦꯡꯅꯤꯡꯕ ꯅꯦ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯀꯥꯗꯣꯏꯅꯦ ꯇꯨꯝꯃꯨꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯈꯣꯟꯖꯦꯜ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯌꯥꯔꯟ ꯄꯥꯛꯄꯤ ꯀꯣꯡꯕꯤꯔꯩ ꯅꯨꯡꯉꯣꯂꯩ ꯃꯣꯃꯣꯅꯣꯛꯂꯤꯌꯦ ꯄꯥꯎꯈꯨꯝ ꯆꯜꯂꯤꯌꯦ ꯃꯣꯃꯣꯅꯣꯛꯂꯤꯌꯦ ꯄꯥꯎꯈꯨꯝ ꯆꯜꯂꯤꯌꯦ ꯆꯜꯂꯤꯕ 누빠 이사고 와봐. 누빠도 누피지 불러 파이도 와이 해봐. 타모이 타모이 비노하이니 난가 아이가 와사노하이니 난가 아이가 와사노하이니 책자 마땅 노래. Hacangda thawai leiri makai nushiduna tau leikini nushiduna tau leikini Taningde ukjare launamba khoimo nganglalu nakpada chiro taurano lerangi leinamna jengappa khongule phade namjero namjero nongribi leirangi jinajai sajaba sakhangaba Taningde ukjare launamba khoimo nganglalu nakpada chiro taurano Dang 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 Kadai laune Khujin paloi na chat min na sin Kadai laune Khujin paloi na chat min na sin Mafam ama thamoy ani na pamjaba Mafam ama thamoy ani na pamjaba
चिंयागी lay cõi đời yêu si chợt chi chợt lô lay ra pare lay ra pare lay lucy lucy sen lucy dây pha chắc đi mất phong thử đi anh chắc đi mất phong thử đi anh lấy lòng đi anh đi thao môi đã lên đana lấy lòng đi anh đi thao môi đã lên đana kana uno onang bune ai go tha jaga hamu tha môi dai gi nang se ai gi hoi gi kana no hana ai gi kana no hayu ai gi ni hayu akan bala kasan baboy be upai lai kan chin thi jai chu chu ka khang hau de ko hau khai ma tam do kala i bi ja sakhi kam nai na sona ma pi lai gi kamin na kande mande kan di kina nong ma phong đô cái khăn jaba ai gi thầm môi đã lấy jaba phong ngâm đã na han ki ba aina phong ngâm đã na han ki ba aina không đi đâu suy nghe na happy không đi đâu suy nghe na happy khang hau de ko nang imphal thola aboha thola triyam bakari resmen kino kuju for kine akhoi da duty hale thoge ko bye bye matung da mu khengara se good night bye tatana mana ai phong khang de kari oi ni karang bang choki au khawagin mang kiba mangi mamino o kare go tatana mana khang de kari oi kari karang bang choki au khawagin mang kiba mangi mamino Rosen Jenny by Soy Kunala do round. Ma
Hi, Che. Che, hi, Mayam. Yam Haire, Che say, ay, na, isa, ay. Thank you. Pupagi mahay yan jage. Yan jage. Adudi ma'am, ngasi pung ani ga minute drama thoi ga second ko ni thoi kulum de kumari kumanga sure thai zaina life adudi ma'am pumna magna gi life ta enjoy tor wala bi bagi da magta no masakmina set ne hoy sakmina se SK family adudi ma'am pumna magna gi life ta yaw biraga lai bi bagi en biraga lai bi bagi da magta na lu papulok chari salas lao come on ma tungare tu adudi ma'am ay sulay salage adudi hayeng next ki life ta mung thengnarase adudi ngasi gi oina di jai hind ma'am bye bye let's lage che life lo kinu let's lage ngasi gi di pungani hele ina tharai je pungani minute trying to hena thare aduna ngasi gi di live lo salage hayeng ngasi gi matungda mung tharak pada mung thengnarase bye bye mayam pumnamak love you all bye